ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯆꯐꯨ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯁꯛꯂꯣꯠꯄꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯂꯤꯕꯅ ꯔꯣꯁꯟ ꯇꯈꯦꯜꯂꯝꯕꯝ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯇꯥꯍꯟꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕꯤ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯂꯝꯗꯝ ꯇꯥꯝꯅ ꯇꯥꯔꯤꯕ ꯆꯥꯟꯗꯝ ꯈꯨꯟ ꯑꯁꯤꯗ ꯉꯁꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯁꯤꯡ ꯏꯆꯥꯎꯇꯅ ꯑꯁꯨꯝ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯏꯁꯤꯡꯇꯅ ꯄꯨꯛꯊꯟꯊꯟꯈ꯭ꯔꯦꯗꯣ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟꯖꯥꯁꯤꯡꯁꯦ ꯋꯥꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯃꯥꯅ ꯄꯨꯔꯛꯇꯨꯅ ꯑꯃꯨꯛꯁꯨ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯁꯨ ꯑꯃꯨꯛ ꯍꯟꯊꯈ꯭ꯔꯦ꯫ ꯅꯣꯡꯖꯨ ꯊꯥ ꯃꯇꯝ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯌꯥꯝꯅꯁꯨ ꯋꯥꯅꯔꯝꯃꯤ꯫ ꯆꯥꯟꯗꯝ ꯈꯨꯟ ꯑꯁꯤꯗ ꯉꯁꯤꯁꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯌꯥꯝꯅ ꯋꯥꯖꯔꯤꯕꯁꯤ ꯅꯣꯡꯖꯨ ꯊꯥ ꯂꯥꯛꯀꯅꯤ ꯈꯟꯕꯗꯅꯤ꯫ ꯃꯤꯁꯤꯡ ꯌꯥꯝꯅ ꯇꯥꯕ ꯈꯨꯟꯁꯨ ꯑꯣꯏꯔꯝꯗꯦ꯫ ꯕꯁꯟꯇꯒꯤ ꯃꯇꯝꯗ ꯑꯆꯤꯛꯄ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯀꯌꯥꯒꯤ ꯅꯤꯡꯊꯤꯕ ꯐꯖꯕ ꯀꯌꯥꯁꯨꯅꯤ꯫ ꯋꯥꯡꯂꯕ ꯆꯤꯡꯁꯥꯡ ꯀꯌꯥ ꯑꯁꯤꯗꯁꯨ ꯎꯖꯥꯎ ꯎꯔꯦꯜ ꯀꯌꯥꯅ ꯁꯤꯟꯕ ꯊꯨꯡꯅ ꯍꯧꯔꯤ꯫ ꯀꯌꯥꯗ ꯅꯤꯡꯊꯤꯔꯤꯕ ꯇꯥꯝꯅ ꯇꯥꯝꯅ ꯇꯥꯔꯛꯂꯤꯕ ꯎꯆꯦꯛꯁꯤꯡꯅ ꯈꯣꯡꯂꯤꯕ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥꯁꯨ ꯈꯣꯡꯂꯛꯂꯤ꯫ ꯀꯌꯥꯗ ꯐꯖꯔꯤꯕ ꯃꯍꯧꯁꯥꯒꯤ ꯏꯁꯣꯔꯅ ꯁꯦꯝꯕꯤꯔꯝꯂꯕ ꯈꯨꯗꯣꯜꯁꯤꯡ꯫ ꯌꯦꯡꯂꯨꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯅꯤꯡꯊꯤꯕꯒꯤ ꯅꯤꯡꯊꯤꯕ ꯉꯥꯛꯇ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯎꯔꯤ ꯑꯆꯤꯛꯄ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯄꯨꯝꯕꯗ ꯍꯧꯔꯤ ꯃꯆꯨ ꯃꯈꯜ ꯀꯌꯥꯒꯤ ꯂꯩꯔꯥꯡ ꯀꯌꯥꯁꯨ꯫ ꯆꯤꯡꯌꯥ ꯑꯁꯤꯒꯤ ꯍꯦꯛ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯂꯧꯇꯥꯡꯁꯪ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯍꯤꯡꯒꯣꯜ ꯀꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯀꯥꯂꯦꯟ ꯊꯥꯒꯤ ꯁꯥꯔꯕ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯃꯈꯨꯠꯇ ꯌꯣꯝꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯍꯤꯡꯒꯣꯜ ꯑꯗꯨꯗ ꯌꯥꯝ ꯀꯟꯅ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯁꯥꯔꯕ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯃꯃꯥꯏꯗꯒꯤ ꯍꯨꯃꯥꯡ ꯏꯔꯤꯛ ꯀꯌꯥꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯤ꯫ ꯍꯟꯕ ꯂꯩꯇꯕ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯑꯗꯨꯅ ꯋꯥꯅ ꯁꯨꯖꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯆꯣꯛꯊꯔꯕ ꯄꯥꯡꯒꯜ ꯑꯗꯨꯁꯨ ꯋꯥꯏ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯀꯥꯎꯊꯣꯛꯇꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯁꯨꯔꯤ꯫ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯈꯨꯗꯣꯜꯅꯤ ꯍꯥꯏꯅꯔꯤꯕ ꯂꯤꯔꯤ ꯂꯤꯔꯤꯕ ꯅꯥꯃꯤꯕ ꯃꯥꯂꯪꯕ ꯅꯨꯡꯁꯤꯠ ꯀꯌꯥꯁꯨ ꯁꯤꯠꯂꯛꯇꯨꯅ ꯌꯩꯔꯔꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯍꯛꯆꯥꯡꯗ꯫ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯁꯨꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯋꯥꯔꯝꯕ ꯄꯨꯝꯕ ꯈꯔ ꯃꯈꯩꯗꯤ ꯐꯕꯒꯨꯝꯁꯨ ꯇꯧꯏ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯔꯨꯕ ꯍꯥꯏꯅ ꯀꯧꯏ꯫ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯔꯒꯗꯤ ꯃꯆꯟꯅꯨꯄꯤ ꯑꯃꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯁꯨꯅ ꯂꯩꯔꯤ꯫ ꯑꯔꯨꯕ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯧꯇꯥꯡꯁꯪ ꯑꯁꯤꯗ ꯍꯦꯛ ꯍꯦꯛ ꯂꯥꯛꯇꯨꯅ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯅ ꯆꯥꯟꯗꯝ ꯈꯨꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯑꯌꯥꯝꯕꯅ ꯂꯧꯎ ꯁꯤꯡꯎ ꯃꯇꯝꯗ ꯂꯧ ꯎꯖꯕ ꯑꯗꯨꯒ ꯂꯧꯂꯣꯛ ꯄꯟꯊꯥ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯃꯇꯝꯒꯤ ꯑꯦꯟꯖꯥꯡ ꯅꯥꯄꯤ ꯑꯃꯨꯛꯁꯨ ꯊꯥꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯊꯣꯛ ꯋꯥꯠꯇꯅꯕ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯖꯕ ꯑꯗꯨꯒꯨꯝꯂꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯌꯥꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯦꯟꯅ ꯂꯨꯔꯤꯕꯗꯤ ꯅꯣꯡꯖꯨ ꯊꯥ ꯃꯇꯝꯗ ꯏꯁꯤꯡ ꯏꯆꯥꯎ ꯍꯦꯛ ꯍꯦꯛ ꯊꯣꯛꯄ ꯃꯔꯝꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯊꯤꯕ ꯑꯁꯤꯗꯅꯤ ꯋꯥꯖꯔꯤꯕ ꯈꯨꯟ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ꯫ ꯃꯁꯤꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯁꯤꯕꯨ ꯈꯪꯗꯨꯅ ꯍꯣꯠꯅꯔꯤ ꯁꯨꯅꯔꯤ ꯈꯨꯟꯖꯥꯁꯤꯡꯁꯨ꯫ ꯃꯔꯛ ꯑꯁꯤꯗ ꯑꯔꯨꯕꯁꯨ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯔꯨꯕ ꯃꯍꯥꯛꯀꯤ ꯂꯧꯇꯥꯡꯁꯪ ꯑꯁꯤꯗꯒꯤ ꯊꯕꯛ ꯁꯨꯕꯁꯨ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯋꯥꯔꯝꯂꯅꯤ ꯈꯟꯖꯗꯨꯅ ꯍꯩ ꯔꯥ ꯀꯌꯥ ꯑꯃꯁꯨ ꯄꯨꯁꯤꯜꯂꯛꯇꯨꯅ ꯄꯤꯔꯔꯤ ꯑꯔꯨꯕꯗ꯫ ꯅꯨꯡꯁꯥꯅꯒ ꯁꯥꯕꯒ ꯋꯥꯅꯒ ꯋꯥꯕꯒ ꯍꯥꯏꯗꯨꯅ ꯑꯔꯨꯕꯗꯨ ꯁꯨꯃꯥꯡ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯣꯝꯂꯥꯗꯨ ꯈꯣꯛꯇꯨꯅ ꯋꯥꯈꯜ ꯇꯧꯅ ꯑꯁꯨꯝ ꯂꯩꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯊꯝꯕꯥꯜꯁꯨ ꯃꯍꯥꯛꯀꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯂꯩꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯤ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯆꯪꯂꯛꯂꯤ ꯊꯣꯡꯒꯥꯟ ꯑꯁꯤꯗꯒꯤ꯫ ꯊꯝꯕꯥꯜ ꯃꯕꯨꯡꯅ ꯁꯨꯃꯥꯡ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯄꯣꯊꯥꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯆꯪꯂꯛꯂꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ꯫ ꯑꯔꯨꯕꯁꯨ ꯃꯆꯟꯅꯨꯄꯤꯅ ꯂꯥꯛꯄꯗꯨ ꯎꯔꯗꯨꯅ ꯅꯨꯡꯁꯤꯅ ꯀꯧꯔꯔꯤ ꯃꯆꯟꯕꯨ꯫ "ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯃꯥꯟꯅꯕꯤꯁꯤꯡ ꯑꯁꯤꯒ ꯀꯔꯥꯏꯗ ꯆꯠꯂꯨꯕꯅꯣ?" ꯃꯗꯨꯗ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯗꯗꯥ, ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯤꯒ ꯄꯨꯜꯂꯒ ꯉꯥꯏꯍꯥꯛ ꯀꯣꯏꯔꯨꯕꯅꯦ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯜꯂꯛꯄ?" ꯑꯔꯨꯕꯅ ꯃꯆꯟꯒꯤ ꯋꯥ ꯑꯗꯨꯗ ꯃꯈꯥ ꯇꯥꯔꯛꯏ, ꯀꯨꯏꯗ꯭ꯔꯤ, ꯍꯧꯖꯤꯛ ꯋꯥꯏꯗ ꯍꯜꯂꯛꯇ ꯉꯥꯏꯔꯤꯌꯦ꯫ ꯑꯗꯣ ꯏꯆꯟꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ, ꯗꯗꯥꯒꯤ ꯆꯥꯛ ꯑꯝꯇ ꯊꯤꯗꯣꯛꯂꯝꯃꯣ." ꯃꯗꯨꯗ ꯊꯝꯕꯥꯜꯅ, "ꯍꯣꯏ, ꯊꯤꯕꯤꯒꯦ, ꯏꯔꯨꯗꯤ ꯂꯨꯖꯔꯣꯗꯅ, ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯂꯣꯏꯅ ꯃꯣꯠꯄꯅꯁꯨ ꯂꯣꯏꯔꯦ ꯗꯗꯥ." ꯑꯔꯨꯕꯅ, "ꯑꯣ ꯍꯣꯏ ꯂꯨꯔꯒꯦ, ꯆꯥꯛꯇꯨꯗꯪ ꯊꯤꯔꯒ ꯊꯅꯝꯃꯣ." ꯑꯔꯨꯕꯒꯤ ꯋꯥ ꯑꯁꯤꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫
ꯑꯔꯨꯕꯁꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯨꯠꯇ ꯈꯨꯗꯩ ꯑꯃꯗꯤ ꯐꯗꯤ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯏꯔꯨ ꯃꯥꯏꯊꯖꯕꯁꯨ ꯂꯣꯏꯔꯗꯨꯅ ꯑꯔꯨꯕꯗꯨ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯆꯟꯅꯨꯄꯤ ꯊꯝꯕꯥꯜꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯑꯔꯨꯕꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯄꯥꯟꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯔꯨꯕ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯨꯕꯨ ꯎꯗꯦꯅꯦ, ꯉꯁꯥꯏꯗ ꯎꯈꯤꯕꯅꯤ, ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯐꯔꯦ, ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯁꯤ ꯂꯧꯇꯥꯡ ꯁꯪꯗ ꯆꯠꯇꯕꯗꯤ ꯌꯥꯗꯦ꯫ ꯀꯝꯗꯧꯅꯤ? ꯍꯥꯏꯔꯝꯒꯦ ꯈꯟꯕꯅꯤ ꯆꯠꯂꯝꯗꯥꯏꯁꯤꯗ꯫ ꯍꯥꯏꯔꯝꯒꯗꯕ ꯏꯃꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯆꯠꯄꯅ ꯐꯔꯦꯗ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯌꯨꯝ ꯊꯣꯡꯒꯥꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝ ꯂꯥꯛꯂꯝꯈꯤ꯫ ꯐꯅꯁꯨ ꯁꯥꯡꯅꯒ ꯂꯥꯛꯄꯒ ꯂꯝꯕꯤ ꯑꯗꯨꯗ ꯃꯁꯥꯗꯨ ꯋꯥꯕꯅꯁꯨ ꯍꯥꯏꯐꯝ ꯑꯃ ꯈꯪꯗꯕ ꯃꯈꯩ ꯋꯥꯔꯗꯨꯅ ꯂꯥꯛꯂꯤ ꯑꯔꯨꯕ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯧꯇꯥꯡꯁꯪ ꯃꯄꯥ ꯌꯧꯁꯤꯜꯂꯛꯀꯗꯕ ꯈꯔ ꯈꯖꯤꯛ ꯈꯛꯇꯃꯛ ꯉꯥꯏꯔꯝꯃꯤ꯫ ꯑꯔꯨꯕꯅ ꯂꯥꯛꯂꯤꯕ ꯃꯄꯥ ꯑꯗꯨꯋꯥꯏꯗꯨ ꯌꯥꯝꯅ ꯁꯨꯛꯂꯝꯃꯤ꯫ ꯌꯦꯠꯂꯣꯝ ꯃꯥꯏꯔꯣꯝ ꯈꯨꯗꯤꯡꯃꯛ ꯂꯐꯨ ꯄꯥꯝꯕꯤ, ꯍꯩꯅꯧ ꯄꯥꯝꯕꯤ ꯈꯔꯁꯨ ꯍꯧꯔꯤ꯫ ꯅꯥꯄꯤ ꯁꯤꯡꯅꯥꯇꯅꯁꯨ ꯄꯨꯝꯌꯣꯝ ꯍꯦꯛ ꯌꯣꯝꯕ ꯃꯈꯩ ꯂꯩꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯐꯥꯎꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯨꯝꯁꯨ ꯃꯥꯜꯂꯤ꯫ ꯑꯔꯨꯕꯅ ꯃꯃꯥꯏꯗꯨ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯑꯔꯨꯕ ꯂꯧꯇꯥꯡꯁꯪ ꯌꯧꯔꯗꯨꯅ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯄꯣꯊꯥꯔꯤ, ꯂꯝꯕꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤꯁꯨ ꯋꯥꯔꯗꯨꯅ꯫ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯑꯁꯪꯕ ꯃꯅꯥ ꯃꯁꯤꯡ ꯌꯦꯡꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯀꯌꯥꯁꯨ ꯀꯥꯎꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯀꯔꯣꯝꯗꯒꯤꯅꯣ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯅꯥꯛ ꯅꯛꯄ ꯃꯐꯝ ꯑꯃꯗꯒꯤ ꯍꯨꯏꯅ ꯌꯥꯝ ꯀꯟꯅ ꯈꯣꯡꯖꯤꯜꯂꯛꯏ꯫ ꯑꯔꯨꯕ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯁꯣꯟꯖꯔꯤ꯫ ꯑꯁ, ꯑꯣꯟꯊꯣꯛꯄ ꯍꯨꯏ ꯍꯥꯏꯕꯗꯨꯅꯤ! ꯉꯥꯛꯇꯪ ꯄꯣꯊꯥꯕꯁꯦ ꯊꯨꯒꯥꯏꯔꯗꯧꯅꯤ꯫ ꯀꯅꯥ ꯀꯅꯥꯒꯤ ꯍꯨꯏꯕꯨ ꯑꯣꯏꯔꯤꯒꯕ? ꯇꯥꯟꯅꯔꯒ ꯂꯩꯇꯨꯝꯅ ꯊꯣꯝꯅꯤꯀꯣ꯫ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕ꯫ ꯅꯨꯡꯗꯨꯝ ꯈꯨꯜꯂꯒ ꯊꯣꯝꯒꯦ ꯃꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯨꯡꯗꯨꯝ ꯑꯆꯧꯕ ꯑꯃ ꯈꯨꯟꯗꯨꯅ ꯊꯣꯝꯖꯤꯜꯂꯤ ꯍꯨꯏ ꯑꯗꯨꯗ꯫ ꯍꯨꯏ ꯑꯗꯨꯁꯨ ꯈꯪꯍꯧꯗꯅ ꯆꯥꯎꯔꯕ ꯅꯨꯡꯗꯨꯝ ꯑꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯊꯥꯖꯤꯜꯂꯛꯄꯗꯨꯗ ꯃꯀꯣꯛꯇ ꯄꯥꯜꯂꯗꯨꯅ ꯌꯥꯝ ꯀꯟꯅ ꯈꯨꯡꯂꯛꯏ꯫ ꯃꯀꯣꯛ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯗꯨꯅ ꯃꯥꯏꯀꯩ ꯈꯪꯗ ꯆꯦꯟꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯑꯀꯣꯏꯕ ꯃꯄꯥ ꯑꯗꯨꯗ ꯃꯄꯥ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ, ꯑꯃꯗ ꯑꯃꯨꯛ ꯆꯦꯟ, ꯑꯃꯨꯛꯁꯨ ꯃꯅꯤꯡ ꯍꯟꯗꯨꯅ ꯑꯃꯨꯛ ꯆꯦꯜꯂꯛꯏ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯁꯣꯝꯗꯅ ꯑꯔꯨꯕꯁꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯔꯨꯕ ꯍꯨꯏ ꯑꯗꯨꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯗꯒꯤ ꯍꯨꯏ ꯑꯗꯨꯁꯨ ꯃꯥ ꯎꯕꯗꯒꯤ ꯃꯊꯨꯟ ꯊꯥꯡꯒꯠꯇꯨꯅ ꯍꯧꯗꯨꯅ ꯑꯃꯨꯛ ꯆꯦꯟꯈꯤ꯫ ꯃꯗꯨꯕꯨ ꯎꯔꯨꯕꯗ ꯍꯦꯟꯅꯁꯨ ꯅꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯅꯣꯛꯈꯠꯂꯛꯏ ꯑꯔꯨꯕ꯫ ꯃꯕꯨꯛ ꯄꯥꯏꯕ ꯃꯈꯩ ꯄꯦꯟꯅ ꯄꯦꯟꯅ ꯍꯧꯅ ꯅꯣꯛꯂꯤ꯫ ꯑꯔꯨꯕꯅ ꯃꯃꯥꯏ ꯑꯃꯨꯛ ꯑꯣꯟꯈꯠꯂꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯍꯨꯏ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛꯁꯨ ꯃꯆꯤꯟꯗ ꯇꯞꯅ ꯍꯥꯏꯖꯩ, ꯃꯊꯟꯇ ꯇꯨꯃꯤꯟ꯫ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯆꯦꯟꯈꯤꯕ ꯍꯨꯏꯗꯨꯕꯨ ꯑꯣꯟꯊꯣꯛ ꯊꯨꯅ ꯃꯥꯡꯈ꯭ꯔꯦꯗ꯫ ꯑꯩꯒꯤ ꯅꯨꯡꯗꯨꯅ ꯄꯥꯟꯕꯗꯒꯤ ꯆꯩꯅꯥ ꯐꯪꯕꯗꯒꯤ ꯃꯥꯁꯨ ꯃꯃꯩ ꯃꯀꯣꯛ ꯈꯪꯗ꯭ꯔꯕꯖꯥꯠꯅꯤ꯫ ꯐꯔꯦ, ꯑꯩꯁꯨ ꯊꯕꯛ ꯑꯃꯨꯛ ꯍꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯇ ꯌꯣꯝꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤ꯫ ꯍꯤꯡꯒꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯔꯝꯕ ꯖꯒꯥꯗꯒꯤ ꯑꯃꯨꯛ ꯂꯩꯕꯥꯛꯁꯦ ꯇꯧꯕ ꯍꯧꯒꯅꯤ? ꯑꯁꯨꯝ ꯈꯟꯗꯨꯅ ꯌꯦꯡꯂꯛꯄꯗ ꯀꯥꯆꯤꯟ ꯑꯣꯏꯔꯞ ꯇꯧꯕ ꯃꯄꯥ ꯑꯃ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯋꯥꯈꯟꯗ ꯍꯦꯛꯇ ꯍꯧꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯁꯨꯝ ꯆꯪꯂꯛꯏ꯫ ꯃꯄꯥ ꯑꯗꯨꯗ ꯌꯧꯔꯕꯗ ꯊꯕꯛ ꯁꯨꯕ ꯍꯧꯔꯛꯏ꯫ ꯈꯔ ꯈꯔ ꯇꯧꯈꯥꯏꯕ ꯍꯧꯔꯛꯄꯗ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯌꯣꯝꯄꯥꯛꯇꯨꯅ ꯌꯥꯟꯊꯕꯗ ꯀꯣꯛ ꯀꯣꯛ ꯂꯥꯎꯕꯒꯤ ꯃꯈꯣꯜ꯫ ꯑꯗꯨꯃꯛꯇꯗ ꯃꯗꯨꯗꯒꯤ ꯂꯩꯕꯥꯛ ꯇꯧꯕꯗꯨꯁꯨ ꯂꯦꯞꯇꯨꯅ ꯀꯔꯤꯅꯣ ꯂꯩꯔꯤꯕꯁꯤꯕꯣ ꯂꯩꯕꯥꯛ ꯃꯔꯛꯁꯤꯗ ꯍꯥꯏꯗꯨꯅ ꯐꯝꯊꯔꯛꯇꯨꯅ ꯇꯦꯝꯈꯥꯏꯔꯕ ꯂꯩꯕꯥꯛꯁꯤꯡꯗꯨ ꯃꯥꯒꯤ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯍꯟꯍꯟꯗꯨꯅ ꯌꯦꯡꯕꯗ ꯃꯨꯔꯞ ꯇꯧꯔꯒ ꯃꯨꯁꯨꯛ ꯃꯨꯕ ꯃꯇꯨꯝ ꯇꯥꯔꯕ ꯄꯣꯠꯁꯛ ꯑꯃ ꯊꯦꯡꯅꯔꯦ꯫ ꯂꯧꯊꯣꯛꯀꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯥꯝꯅ ꯀꯟꯅ ꯍꯣꯒꯥꯏꯔꯤ, ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯃꯥꯁꯨ ꯃꯈꯨꯠꯇ ꯌꯣꯝꯄꯥꯛꯇꯨ パꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯇꯧꯊꯔꯛꯏ꯫ ꯃꯇꯨꯝ ꯇꯥꯔꯒ ꯂꯩꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ
ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗꯨꯅ ꯈꯔ ꯂꯧꯊꯣꯛꯂꯛꯏ꯫ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯁꯤꯗꯤ? ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯅ ꯍꯦꯛ ꯄꯥꯏꯗꯨꯅ ꯂꯧꯊꯣꯛꯄꯁꯨ ꯀꯤꯕꯒꯨꯝ ꯇꯧꯏ꯫ ꯐꯔꯦ, ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯔꯅꯤ, ꯑꯩ ꯂꯧꯗꯗꯤ ꯂꯧꯊꯣꯛꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯔꯨꯕꯅ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯛꯃꯛꯇꯗ ꯎꯔꯤꯕ ꯃꯀꯣꯛ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯗꯨꯅ ꯄꯨꯔꯛꯂꯤ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ꯫ ꯋꯥꯈꯜꯗꯁꯨ ꯈꯜꯂꯝꯃꯤ ꯑꯔꯨꯕꯅ, ꯃꯇꯧ ꯀꯔꯝꯅ ꯊꯝꯒꯅꯤ ꯃꯁꯤꯗꯤ? ꯑꯩꯅ ꯏꯐꯣꯡ ꯐꯣꯡꯅ ꯊꯝꯂꯕꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯅ ꯎꯈꯤꯕ ꯊꯣꯛꯂꯣ, ꯕꯗꯅꯥꯝ ꯆꯥꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯃꯤꯅ ꯈꯪꯂꯣꯏ ꯎꯔꯣꯏꯗꯕ ꯖꯒꯥ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯍꯦꯛꯇ ꯊꯝꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯨꯛꯁꯨ ꯀꯅꯥ ꯂꯥꯛꯄꯖꯥꯠꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯦꯡꯂꯤꯕ ꯃꯤꯠꯐꯝ ꯍꯣꯡꯗꯨꯅ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯄꯨꯝꯕ ꯌꯦꯡꯂꯝꯃꯤ꯫ ꯀꯅꯥ ꯂꯥꯛꯇ꯭ꯔꯦ ꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯔꯨ ꯃꯀꯣꯛ ꯑꯗꯨꯕꯨ ꯈꯨꯗꯩ ꯑꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯥꯁꯤꯟ ꯌꯣꯝꯁꯤꯟꯗꯨꯅ ꯂꯧꯇꯥꯡ ꯁꯪꯂꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈꯤ꯫ ꯃꯍꯥꯛꯅ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯁꯨ ꯀꯔꯥꯏꯗ ꯊꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯃꯑꯣꯟ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯁꯤꯒꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯄꯥꯟꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯄꯥꯈꯠꯅꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯔꯨꯕꯅ ꯄꯥꯏꯔꯤꯕ ꯁꯔꯨ ꯃꯀꯣꯛ ꯑꯗꯨ ꯃꯈꯥꯗ ꯊꯥꯗꯔꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯐꯥꯎꯗꯨꯅ ꯆꯦꯜꯂꯛꯂꯤꯕꯁꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯌꯦꯡꯂꯨꯕ ꯀꯥꯟꯗ ꯀꯅꯥꯁꯨ ꯂꯩꯔꯝꯕ ꯎꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯆꯪꯂꯛꯏ ꯁꯪꯂꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ꯫ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯔꯤꯕ ꯁꯔꯨ ꯃꯀꯣꯛ ꯑꯗꯨꯕꯨ ꯈꯨꯟꯒꯠꯇꯨꯅ ꯐꯛꯂꯥꯡꯒ ꯇꯥꯏꯅꯕ ꯀꯥꯆꯤꯟ ꯑꯃꯗ ꯂꯣꯠꯇꯨꯅ ꯊꯅꯝꯂꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯁꯪꯂꯦꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯔꯨꯕ ꯁꯪꯂꯦꯟ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜ ꯙꯥꯔꯤ ꯑꯗꯨꯗ ꯐꯝꯂꯒ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯔꯨꯕꯅ ꯋꯥꯈꯜꯗ ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ, ꯌꯨꯝꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗ ꯑꯩꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯐꯪꯂꯤꯕ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯇꯝꯁꯤꯔꯥ, ꯅꯠꯇ꯭ꯔꯒ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯑꯩ ꯏꯁꯥ ꯈꯛꯇꯃꯛ ꯈꯪꯖꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯁꯤꯃꯛꯁꯨ ꯇꯨꯡꯗ ꯐꯠꯇꯕ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ? ꯐꯔꯦ, ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯕꯒ ꯋꯥꯐꯝꯁꯦ ꯇꯝꯂꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯊꯕꯛꯁꯦ ꯁꯨꯕ ꯂꯦꯞꯄꯅ ꯐꯔꯅꯤ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯌꯣꯝꯄꯥꯛꯇꯨ ꯂꯧꯕ ꯆꯠꯂꯤ꯫ ꯃꯗꯨꯗꯒꯤ ꯌꯣꯝꯄꯥꯛꯇꯨ ꯄꯥꯏꯔꯗꯨꯅ ꯁꯪꯂꯦꯟ ꯑꯗꯨꯗ ꯆꯪꯂꯒ ꯊꯅꯝꯂꯒ ꯊꯣꯛꯂꯛꯂꯤ꯫ ꯍꯤꯡꯒꯣꯜ ꯑꯗꯨꯗꯒꯤ ꯈꯔ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯝꯕꯜ ꯈꯥꯔꯤꯕ ꯃꯄꯥ ꯑꯗꯨꯋꯥꯏꯗꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯈꯣꯡꯀꯥꯞ ꯈꯔ ꯊꯥꯡꯂꯛꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯋꯥꯈꯜꯗ ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ, ꯃꯍꯥꯛꯅ ꯍꯧꯖꯤꯛꯇ ꯇꯥꯈꯤꯕ ꯃꯈꯣꯜ ꯑꯗꯨꯕꯨ ꯃꯤ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇ꯭ꯔꯅꯦ? ꯑꯗꯨꯒ ꯌꯦꯡꯂꯨꯕꯗꯅ ꯀꯔꯤꯝꯇ ꯂꯩꯔꯝꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯧꯇꯥꯡ ꯁꯪ ꯑꯁꯤꯗ ꯂꯩꯀꯥꯏ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯎꯔꯒ ꯂꯥꯛꯄꯁꯨ ꯌꯥꯎꯏ꯫ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯚꯥꯞ ꯃꯦꯟ ꯇꯥꯗꯕ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯏꯐꯝꯗ ꯊꯣꯛꯂꯔꯦ꯫ ꯐꯔꯦ, ꯌꯨꯝ ꯌꯧꯅꯕ ꯆꯠꯈꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛꯁꯨ꯫ ꯑꯗꯨꯒ ꯑꯁꯨꯝ ꯈꯔ ꯂꯥꯛꯄꯅ ꯂꯝꯕꯤ ꯁꯣꯔꯣꯛ ꯃꯄꯥꯟ ꯑꯗꯨꯋꯥꯏꯗ ꯌꯧꯁꯤꯜꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯝꯃꯤ꯫ ꯑꯔꯨꯕ ꯊꯣꯡꯒꯥꯟ ꯑꯗꯨꯗꯒꯤ ꯆꯪꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯌꯨꯝ ꯃꯥꯡꯒꯣꯜ ꯃꯌꯥ ꯌꯧꯁꯤꯜꯂꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯗꯤ ꯑꯔꯨꯕ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯈꯤ ꯃꯌꯨꯝꯗ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯔꯨꯕ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯩ ꯍꯧꯖꯤꯛꯁꯦ ꯀꯩꯗꯧꯁꯤꯒꯦ? ꯉꯁꯥꯏꯒꯤ ꯁꯔꯨ ꯃꯀꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤꯁꯦ ꯍꯧꯗꯣꯛꯂꯁꯤꯔꯥ ꯏꯃꯥ ꯍꯣꯏꯗ? ꯋꯥꯔꯤꯁꯤ ꯂꯤꯔꯨꯕꯗ ꯑꯃꯨꯛ ꯄꯥꯈꯠꯅꯗꯅ ꯇꯣꯛꯅꯤꯀꯣ꯫ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯀꯔꯤ ꯑꯃꯨꯛ ꯊꯣꯛꯂꯒꯕ? ꯋꯥꯈꯜꯁꯤ ꯌꯥꯝ ꯆꯔꯥꯡꯅꯩꯗ꯫ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯋꯥꯐꯝꯁꯤ ꯂꯤꯊꯣꯛꯄꯅ ꯐꯒꯅꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯔꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯏꯃꯥ, ꯇꯥꯕ꯭ꯔꯣ? ꯀꯔꯥꯏꯗ ꯂꯩꯕꯒꯦ? ꯑꯄꯣꯛꯄꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯔꯩꯁꯨ ꯃꯆꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯑꯩ ꯅꯪꯒꯤ ꯅꯆꯟꯒꯤ ꯀꯥꯗ ꯂꯩꯌꯦ꯫ ꯑꯔꯨꯕ ꯆꯪꯂꯛꯏ ꯀꯥ ꯑꯗꯨꯗ ꯃꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯈꯤꯔꯣꯏꯗ꯭ꯔꯣ? ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯑꯗꯣ ꯅꯆꯥ ꯋꯥꯐꯝ ꯑꯝꯇꯪ ꯍꯧꯗꯣꯛꯀꯦ ꯈꯜꯂꯝꯕꯅꯦ꯫ ꯁꯅꯥꯔꯩꯅ ꯍꯥꯏꯔꯛꯏ꯫
ꯀꯔꯝꯕ ꯋꯥꯐꯝꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯕꯒꯦ ꯏꯆꯥꯁꯤꯗꯤ? ꯑꯔꯨꯕꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩꯅ ꯉꯁꯥꯏ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯆꯠꯂꯨꯕꯗ ꯃꯁꯤꯗꯒꯤ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯂꯧꯇꯥꯡꯁꯪꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯝꯂꯝꯈꯤ꯫ ꯁꯅꯥꯔꯩ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯑꯀꯤꯕꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯋꯥꯈꯜꯗ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯑꯔꯨꯕ, ꯃꯗꯨꯕꯨ ꯑꯁꯦꯡꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯍꯌꯦꯡꯗꯣ ꯅꯄꯥꯕꯨꯡꯒ ꯄꯨꯟꯅ ꯆꯠꯂꯨꯁꯤ, ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯁꯤ꯫ ꯇꯧꯕꯇꯕꯨ ꯃꯤ ꯈꯪꯍꯟꯕꯗꯤ ꯌꯥꯗꯦꯀꯣ꯫ ꯑꯔꯨꯕꯅ, ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜꯁꯨ ꯆꯪꯉꯛꯏ꯫ ꯁꯅꯥꯔꯩꯁꯨ ꯃꯆꯥꯅꯨꯄꯤ ꯆꯪꯂꯛꯄ ꯎꯕꯗꯒꯤ ꯋꯥꯔꯤ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯆꯥꯛꯇꯣ ꯑꯩꯅ ꯊꯣꯡꯒꯠꯄ ꯍꯧꯔꯝꯂꯕꯅꯤ, ꯑꯗꯣ ꯀꯔꯤ ꯑꯦꯟꯁꯥꯡꯅꯣ ꯊꯣꯡꯗꯣꯏꯁꯤꯕꯣ? ꯁꯅꯥꯔꯩꯅ, ꯑꯣ, ꯏꯃꯥꯅꯅꯦ ꯉꯁꯥꯏꯅꯦ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯛꯄꯅꯤ, ꯃꯗꯨ ꯊꯣꯡꯂꯁꯤ꯫ ꯊꯝꯕꯥꯜꯅ, ꯑꯗꯨꯗꯤ ꯉꯥꯗꯨꯅ ꯀꯅꯥꯅ ꯁꯦꯝꯗꯣꯏꯕ? ꯑꯩꯗꯤ ꯉꯥ ꯁꯦꯝꯕꯁꯨ ꯍꯩꯇꯦ꯫ ꯑꯔꯨꯕꯅ, ꯍꯩꯃꯥ, ꯑꯗꯨꯒꯤ ꯋꯥꯕꯨ ꯅꯕꯨꯡ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯅ ꯀꯣꯛ ꯁꯦꯝꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯊꯝꯕꯥꯜꯅ, ꯑꯗꯣ ꯗꯗꯥ, ꯉꯥꯗꯣ ꯁꯠ ꯁꯦꯝꯂꯒ ꯊꯣꯡꯂꯁꯤ꯫ ꯄꯥꯕꯨꯡꯁꯨ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯈꯔ ꯊꯨꯅ ꯊꯣꯡꯉꯣꯅ ꯍꯥꯏꯌꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤ꯫ ꯑꯔꯨꯕꯁꯨ ꯃꯃꯥꯗ ꯉꯥꯗꯨ ꯁꯦꯝꯂꯨꯔꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ꯫ ꯁꯅꯥꯔꯩ ꯃꯇꯝ ꯑꯁꯤꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯀꯥ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯆꯥꯕ ꯊꯛꯄꯁꯨ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯍꯧꯈꯤꯗꯨꯅ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯍꯧꯒꯠꯅꯔꯛꯇꯨꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯧꯅꯔꯝꯃꯤ꯫ ꯑꯔꯨꯕ ꯃꯌꯨꯝꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯁꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯂꯧꯇꯥꯡꯁꯪꯗ ꯆꯠꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯅꯥꯔꯩꯅ ꯃꯆꯥꯕꯨ ꯈꯥꯝꯗꯨꯅ ꯀꯧꯔꯤ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯔꯨꯕ, ꯅꯪꯅ ꯆꯠꯀꯗꯧꯔꯤꯕꯗꯣ ꯂꯧꯇꯥꯡꯁꯪꯗ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ, ꯅꯪ ꯅꯊꯟꯇ ꯆꯠꯈꯤꯅꯨ꯫ ꯑꯔꯨꯕꯅ, ꯍꯣꯏ ꯏꯃꯥ, ꯈꯔ ꯊꯨꯕꯤꯔꯣ꯫ ꯃꯆꯥꯒꯤ ꯋꯥ ꯑꯁꯤꯗ ꯁꯅꯥꯔꯩꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯗꯨꯅ ꯑꯔꯨꯕꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯁꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯃꯃꯥ ꯁꯅꯥꯔꯩꯒ ꯃꯄꯥꯟꯗ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯑꯔꯨꯕꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯣꯝꯕꯨꯡꯁꯨ ꯃꯆꯥꯒ ꯂꯣꯏꯅꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯤ, ꯄꯨꯟꯅ ꯁꯅꯥꯔꯩꯁꯨ ꯌꯥꯎꯅ꯫ ꯊꯝꯕꯥꯜꯗꯤ ꯃꯃꯥꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯨ ꯍꯥꯏꯗꯨꯅ ꯃꯥꯗꯤ ꯌꯥꯎꯗ꯭ꯔꯦ, ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯁꯣꯝꯗꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯧꯇꯥꯡꯁꯪ ꯌꯧꯔꯝꯃꯤ꯫ ꯇꯣꯝꯕꯨꯡꯅ ꯍꯤꯡꯒꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯄꯨꯝꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯔꯨꯕꯁꯨ ꯁꯅꯥꯔꯩꯒ ꯂꯧꯇꯥꯡꯁꯪ ꯃꯅꯨꯡꯗ ꯆꯪꯈꯤ꯫ ꯂꯧꯇꯥꯡꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯤ꯫ ꯁꯅꯥꯔꯩꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯊꯦꯡꯅꯗꯨꯅ ꯊꯝꯈꯤꯕ ꯁꯔꯨ ꯃꯀꯣꯛꯇꯣ ꯄꯨꯊꯣꯔꯛꯎ, ꯏꯃꯥ ꯌꯦꯡꯒꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯔꯨꯕꯅ ꯐꯛꯂꯥꯡ ꯃꯌꯥꯗꯨꯗ ꯊꯝꯂꯤꯕ ꯃꯀꯣꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯃꯥꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯃꯗꯨꯕꯨ ꯎꯔꯨꯕꯗ ꯄꯥꯈꯠꯂꯗꯨꯅ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯅꯄꯥꯁꯨ ꯀꯧꯁꯤꯜꯂꯨꯆꯣ ꯍꯥꯏꯈꯤ꯫ ꯑꯔꯨꯕꯁꯨ ꯁꯔꯨ ꯃꯀꯣꯛ ꯑꯗꯨꯕꯨ ꯊꯅꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯄꯥꯕꯨꯡ ꯇꯣꯝꯕꯨꯡꯕꯨ ꯁꯣꯝꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ꯫ ꯇꯣꯝꯕꯨꯡꯁꯨ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯂꯥꯛꯏ꯫ ꯂꯧꯇꯥꯡꯁꯪ ꯃꯅꯨꯡꯗ ꯆꯪꯂꯛꯄꯗ ꯎꯔꯝꯃꯤ ꯁꯔꯨ ꯃꯀꯣꯛ ꯑꯗꯨꯕꯨ꯫ ꯃꯗꯨꯗ ꯉꯛꯂꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯇꯣꯝꯕꯨꯡꯅ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯃꯁꯤꯕꯨ ꯀꯝꯗꯧꯅ ꯂꯩꯔꯝꯂꯤꯕ? ꯑꯔꯨꯕꯅ, ꯄꯥꯕꯨꯡ, ꯅꯆꯥꯅ ꯉꯔꯥꯡꯗꯣ ꯋꯥꯔꯤ ꯁꯥꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯗ ꯑꯩꯈꯣꯏ ꯊꯝꯕꯥꯜꯁꯨ ꯂꯩꯕꯗꯨꯗ ꯍꯧꯗꯣꯛꯆꯗ꯭ꯔꯕꯅꯤ꯫ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯗꯒꯤ ꯐꯪꯕꯅꯤ꯫ ꯇꯣꯝꯕꯨꯡꯅ, ꯑꯣ, ꯃꯇꯧ ꯀꯔꯝꯅ ꯐꯪꯈꯤꯕꯅꯣ ꯃꯁꯤꯒꯤ ꯄꯣꯠꯁꯛ ꯑꯁꯤꯗꯤ? ꯑꯔꯨꯕꯅ, ꯄꯥꯕꯨꯡ, ꯉꯔꯥꯡꯗꯣ ꯑꯩꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯂꯤꯔꯝꯈꯤ꯫ ꯇꯣꯝꯕꯨꯡꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯇꯁꯦꯡꯅ ꯑꯉꯛꯄ ꯐꯥꯎꯏ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯑꯁꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯁꯤꯗꯤ ꯊꯦꯡꯅꯈꯤꯕ ꯂꯩꯇ꯭ꯔꯤ, ꯑꯗꯨꯒ ꯀꯔꯝꯕ ꯃꯃꯥꯡꯉꯩꯒꯤ ꯊꯧꯗꯣꯛꯇꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯕ ꯑꯣꯏꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯇꯣꯝꯕꯨꯡꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯣꯏ ꯄꯥꯕꯨꯡ, ꯀꯩꯗꯧꯔꯕꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯕꯗ ꯇꯣꯝꯕꯨꯡꯁꯨ ꯃꯪꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯃꯤꯠ ꯈꯪꯁꯤꯡ-ꯁꯤꯡꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯅ ꯈꯪꯈꯤꯕ ꯎꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯕ ꯌꯥꯏ꯫
ꯃꯔꯝꯗꯤ ꯃꯤꯒꯤ ꯁꯔꯨ ꯃꯀꯣꯛ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯀꯔꯥꯏꯗꯒꯤ ꯀꯝꯗꯧꯅ ꯐꯪꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯋꯥꯐꯝꯗꯨ ꯍꯥꯏꯔꯨꯕꯗ ꯃꯈꯣꯏꯅ ꯊꯥꯖꯕꯤꯔꯣꯏ꯫ ꯃꯗꯨꯅ ꯍꯤꯡꯈꯣꯜ ꯑꯁꯤꯗꯒꯤ ꯈꯔ ꯂꯥꯞꯅ ꯃꯄꯥ ꯆꯥꯕ ꯖꯒꯥ ꯑꯃ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯐꯨꯝꯅꯕ ꯇꯧꯁꯤ ꯍꯥꯏꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯔꯨꯕꯁꯨ ꯃꯄꯥꯕꯨꯡꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯌꯣꯝꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯕꯨꯡ ꯇꯣꯝꯕꯨꯡꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯏ꯫ ꯁꯅꯥꯔꯩꯗꯤ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯈꯣꯜꯒꯤ ꯋꯥꯡꯃꯗ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥ ꯃꯆꯥꯅ ꯀꯔꯥꯏꯗ ꯐꯨꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯌꯦꯡꯕꯗ ꯎꯔꯝꯃꯤ꯫ ꯍꯤꯡꯈꯣꯜꯂꯣꯝꯗ ꯆꯪꯈꯤ ꯑꯔꯨꯕ ꯂꯧꯇꯥꯡꯁꯪꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯈꯨꯗꯩꯅ ꯌꯣꯝꯗꯨꯅ ꯁꯔꯨ ꯃꯀꯣꯛ ꯑꯗꯨꯁꯨ ꯄꯨꯊꯣꯔꯛꯏ꯫ ꯃꯄꯥꯟꯗ ꯄꯨꯟꯅ ꯃꯄꯥꯒ ꯈꯔ ꯑꯁꯨꯝ ꯊꯣꯛꯂꯛꯇꯨꯅ ꯂꯥꯛꯏ꯫ ꯐꯨꯝꯒꯗꯕ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯆꯪꯁꯤꯜꯂꯛꯏ ꯃꯄꯥ ꯃꯆꯥ ꯑꯅꯤꯃꯛ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯕꯨꯡꯅ ꯃꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯔꯨꯕꯅ ꯌꯣꯝꯄꯥꯛꯇꯨ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯈꯔ ꯂꯩꯕꯥꯛꯇꯨ ꯇꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯁꯔꯨ ꯃꯀꯣꯛꯇꯨ ꯐꯨꯝꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯔꯨꯕꯅ ꯁꯔꯨ ꯃꯀꯣꯛꯇꯨ ꯐꯨꯝꯕꯁꯨ ꯂꯣꯏꯔꯗꯨꯅ ꯃꯄꯥꯕꯨꯡꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯌꯧꯁꯤꯜꯂꯛꯏ ꯍꯤꯡꯈꯣꯜꯂꯣꯝꯗ, ꯆꯪꯂꯛꯏ ꯍꯤꯡꯈꯣꯜ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤ ꯂꯧꯇꯥꯡꯁꯪ ꯃꯅꯨꯡꯗ ꯃꯄꯥ ꯃꯆꯥ ꯄꯨꯟꯅ꯫ ꯂꯤꯔꯝꯃꯤ ꯋꯥꯔꯤꯗꯨ ꯑꯔꯨꯕꯅ ꯃꯃꯥ ꯁꯅꯥꯔꯩꯗ ꯐꯨꯝꯈ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯁꯅꯥꯔꯩꯅ ꯀꯅꯥꯁꯨ ꯎꯈꯤꯕ ꯌꯥꯎꯈꯤꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯌꯥꯎꯈꯤꯗꯦ ꯍꯥꯏꯅ ꯈꯨꯝꯈꯤ ꯑꯔꯨꯕꯅ꯫ ꯇꯣꯝꯕꯨꯡꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯐꯨꯝꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯀꯔꯤꯁꯨ ꯈꯟꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ꯫ ꯃꯗꯨꯅ ꯅꯃꯥꯒ ꯑꯩꯒꯁꯨ ꯌꯨꯝꯂꯣꯝꯗ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯅꯪꯁꯨ ꯇꯧꯕ ꯌꯥꯕ ꯀꯔꯤꯅꯣ ꯇꯧꯒꯗꯕ ꯇꯧꯍꯧꯔꯣ ꯍꯥꯏꯈꯤ꯫ ꯑꯔꯨꯕꯁꯨ ꯑꯁꯨꯝ ꯂꯩꯍꯧꯔꯦ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ꯫ ꯆꯠꯈꯤ ꯁꯅꯥꯔꯩꯒ ꯇꯣꯝꯕꯨꯡꯒꯁꯨ ꯍꯤꯡꯈꯣꯜ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯌꯨꯝꯂꯣꯝꯗ꯫ ꯑꯔꯨꯕ ꯃꯈꯨꯠꯇ ꯌꯣꯝꯄꯥꯛ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯍꯤꯡꯈꯣꯜ ꯑꯁꯤꯒꯤ ꯁꯝꯕꯜ ꯃꯌꯥ ꯑꯁꯤꯗ ꯆꯪꯂꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯍꯧꯔꯛꯏ꯫ ꯑꯔꯨꯕꯅ ꯂꯩꯔꯤꯕ ꯍꯤꯡꯈꯣꯜ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯏꯈꯣꯡ ꯑꯆꯧꯕ ꯑꯃ ꯆꯦꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯏꯈꯣꯡ ꯑꯁꯤꯗꯒꯤ ꯂꯝꯕꯤ ꯂꯥꯟꯗꯨꯅ ꯐꯥꯎꯔꯛꯂꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯄ ꯇꯥꯔꯛꯏ꯫ ꯁꯣꯝꯗ ꯑꯔꯨꯕꯅ ꯌꯥꯝꯅ ꯀꯟꯅ ꯊꯕꯛ ꯁꯨꯒꯠꯂꯛꯄ ꯇꯥꯟꯖꯥꯅꯤ꯫ ꯃꯗꯨꯗ ꯃꯥꯅ ꯊꯕꯛ ꯁꯨꯕꯁꯨ ꯂꯦꯞꯇꯨꯅ ꯌꯦꯡꯂꯛꯏ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯀꯅꯥꯕꯨ ꯑꯣꯏꯔꯖꯥꯠꯅꯣ ꯍꯥꯏꯗꯨꯅ꯫ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯈꯔ ꯅꯛꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯔꯨꯕ ꯁꯝꯕꯜ ꯃꯌꯥ ꯑꯗꯨꯗꯒꯤ ꯈꯔ ꯊꯣꯛꯂꯛꯂꯒ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯞꯇꯨꯅ ꯂꯥꯎꯔꯒ ꯆꯦꯜꯂꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯔꯨꯕ ꯏꯄꯥ ꯄꯥꯈꯠꯅ ꯆꯪꯉꯛꯇꯨꯅ ꯌꯦꯡꯂꯛꯏ ꯅꯨꯄꯤ ꯑꯗꯨꯕꯨ꯫ ꯃꯇꯝ ꯑꯁꯤꯗ ꯆꯦꯜꯂꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯎꯔꯤ ꯀꯟꯅ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯔꯗꯨꯅ꯫ ꯑꯀꯤꯕ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯆꯦꯜꯂꯛꯂꯤꯕ ꯑꯗꯨ ꯎꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯔꯨꯕꯁꯨ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯅ ꯏꯈꯣꯡ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯔꯨꯕꯅ ꯋꯥꯡꯃꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧꯗꯣ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯔꯨꯕꯕꯨ ꯎꯔꯗꯨꯅ ꯀꯧꯔꯛꯂꯤ, ꯃꯥꯕꯨ ꯀꯟꯕꯤꯌꯨ, ꯑꯩꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯏꯕꯨꯡ ꯍꯥꯏꯗꯨꯅ꯫ ꯑꯔꯨꯕꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯈꯣꯡ ꯑꯁꯤꯗ ꯆꯣꯡꯊꯗꯨꯅ ꯂꯥꯟꯊꯣꯔꯛꯏ꯫ ꯋꯥꯡꯃ ꯂꯥꯟꯅ ꯅꯨꯄꯤ ꯑꯗꯨꯅ ꯈꯪꯆꯦꯟ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯇꯨꯅ ꯀꯞꯅ ꯇꯝꯂꯔꯤ ꯑꯔꯨꯕꯒꯤ ꯃꯐꯝꯗ꯫ ꯏꯕꯨꯡ, ꯑꯩꯕꯨ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯥꯛꯂꯒ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯂꯦ꯫ ꯅꯆꯟꯕꯨ ꯑꯄꯣꯛꯄ ꯅꯆꯟꯃꯛꯅꯤ ꯈꯟꯕꯤꯗꯨꯅ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩ ꯌꯥꯝꯅ ꯀꯤꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯦꯡꯊꯥꯔꯤ꯫ ꯑꯔꯨꯕꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯂꯥꯛꯑꯣ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯈꯔ ꯑꯁꯨꯝ ꯂꯥꯛꯄꯒ ꯏꯈꯣꯡ ꯑꯁꯤꯒꯤ ꯃꯄꯥ ꯑꯃꯗ ꯌꯧꯁꯤꯜꯂꯛꯇꯨꯅ ꯊꯣꯡꯒ꯭ꯔꯥ ꯑꯗꯨꯗ ꯂꯥꯟꯊꯣꯛꯂꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯔꯨꯕꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯐꯝꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯤ, ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯎꯔꯤꯕ ꯏꯪꯈꯣꯜ ꯑꯁꯦ ꯃꯥꯒꯤꯅꯤ, ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯇꯧꯔꯨꯔꯒꯅꯨ, ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯁꯤꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯈꯤ꯫ ꯑꯔꯨꯕꯅ ꯂꯧꯇꯥꯡꯁꯪ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯋꯥ ꯈꯔ ꯍꯪꯂꯛꯏ꯫ ꯑꯔꯨꯕꯅ, ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯂꯩꯐꯝꯅ ꯀꯔꯥꯏꯋꯥꯏꯗꯒꯤ ꯑꯣꯏꯔꯕꯅꯣ? ꯃꯇꯧ ꯀꯔꯝꯅ ꯊꯧꯗꯣꯛꯁꯦ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯅꯕꯨꯡꯗ ꯇꯝꯃꯨ꯫ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯃꯁꯥ ꯏꯊꯛ ꯊꯀꯠꯂꯗꯨꯅ, ꯏꯕꯨꯡ, ꯑꯩ ꯏꯔꯥꯏꯂꯩꯃ ꯀꯧꯏ, ꯑꯩ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯉꯁꯤꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯅꯤ꯫ ꯃꯗꯨꯗ ꯂꯝꯕꯤꯗ ꯅꯨꯄꯥ ꯈꯔ ꯆꯠꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯈꯣꯏꯅ ꯑꯩ ꯎꯕꯗ ꯂꯛꯅꯔꯛꯈꯤ꯫ ꯑꯩꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯇꯨꯡꯗꯒꯤ ꯃꯈꯣꯏꯅ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯀꯤꯍꯟ ꯈꯪꯍꯜꯂꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯇꯨꯅ ꯑꯩꯕꯨ ꯆꯠꯈꯤꯅꯨ ꯂꯦꯞꯄꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫
ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯇꯨꯅ ꯆꯦꯜꯂꯛꯄꯅꯤ꯫ ꯏꯕꯨꯡꯒ ꯊꯦꯡꯅꯔꯤꯕꯁꯤꯅꯤ꯫ ꯑꯔꯨꯕꯅ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯏꯕꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯣꯏꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯕ ꯑꯝꯇ ꯈꯟꯖꯤꯜꯂꯨꯔꯅꯨ꯫ ꯍꯣꯔꯦꯟ ꯏꯕꯨꯡꯅ ꯅꯈꯣꯏꯒꯤ ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯒꯦ꯫ ꯃꯐꯝꯁꯤꯗ ꯉꯥꯏꯍꯥꯛꯇꯤ ꯂꯩꯈꯣ, ꯃꯔꯝꯗꯤ ꯃꯣꯏꯁꯨ ꯅꯪꯕꯨ ꯐꯥꯒꯦ ꯍꯥꯏꯅ ꯇꯥꯟꯅꯔꯛꯄꯅꯤꯅ ꯂꯥꯛꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯩꯈꯤꯁꯤ ꯏꯕꯨꯡꯒ꯫ ꯋꯥꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯋꯥ ꯂꯥꯡꯒ ꯑꯃꯠꯇ ꯉꯥꯡꯂꯝꯗ ꯇꯨꯃꯤꯟ ꯑꯁꯨꯝ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯔꯨꯕꯁꯨ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯑꯁꯨꯝ ꯂꯩꯔꯤ, ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯁꯤꯡꯗꯨꯅ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯆꯪꯂꯛꯂꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯐꯥꯕ ꯂꯥꯛꯂꯣ, ꯃꯇꯝꯗꯨꯗ ꯑꯩꯅ ꯀꯔꯤ ꯇꯧꯕ? ꯅꯨꯄꯤ ꯃꯆꯥꯁꯤ ꯂꯣꯠꯍꯟꯕ ꯇꯥꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯦꯡꯅꯕ ꯇꯥꯕꯅꯤ꯫ ꯑꯁꯤ ꯈꯜꯂꯝꯕꯗꯒꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯅꯕꯨꯡ ꯋꯥ ꯍꯥꯏꯒꯦ꯫ ꯍꯧꯖꯤꯛꯁꯦ ꯅꯪꯅ ꯃꯄꯥꯟꯗ ꯐꯣꯡꯅ ꯂꯩꯕꯁꯦ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯅ ꯂꯧꯇꯥꯡꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯉꯨ꯫ ꯍꯣꯔꯦꯟ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯅꯕꯨꯡꯅ ꯏꯆꯟꯕꯨ ꯁꯣꯏꯗꯅ ꯀꯟꯒꯅꯤ꯫ ꯑꯗꯨꯒꯅꯦ, ꯍꯧꯖꯤꯛꯁꯦ ꯃꯄꯥꯟꯗ ꯃꯈꯣꯏꯗꯣ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯅꯪ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯔꯨꯕꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯊꯣꯛꯂꯛꯇꯨꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯥꯛꯄ ꯎꯔꯝꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯁꯝꯕꯜ ꯃꯔꯨꯝ ꯑꯃꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯔꯨꯕ ꯁꯝꯕꯜ ꯑꯗꯨꯒꯤ ꯑꯍꯣꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯗꯨꯕꯨ ꯂꯥꯛꯂꯤꯕ ꯖꯥꯠꯂꯥ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯁꯨꯝꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯅꯥꯁꯨ ꯂꯥꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨ ꯑꯃꯨꯛꯇꯪ ꯍꯟꯅ ꯌꯦꯡꯂꯨꯕꯅ ꯐꯒꯅꯤ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯪꯂꯛꯏ ꯂꯧꯇꯥꯡꯁꯪꯂꯣꯝꯗ꯫ ꯑꯁꯨꯝ ꯆꯪꯂꯛꯇꯨꯅ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯀꯧꯔꯝꯃꯤ, ꯏꯕꯦꯝꯃ, ꯅꯪꯕꯨ ꯇꯥꯔꯕꯗꯤ ꯊꯣꯛꯂꯛꯎ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯁꯤꯗ ꯏꯔꯥꯏ ꯂꯩꯃ ꯈꯨꯝꯂꯛꯈꯤꯗꯦ꯫ ꯑꯔꯨꯕꯅ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ ꯈꯟꯗꯨꯅ ꯂꯧꯇꯥꯡꯁꯪꯗ ꯆꯪꯂꯛꯏ꯫ ꯏꯔꯥꯏ ꯂꯩꯃ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ, ꯍꯧꯖꯤꯛꯇ ꯂꯩꯍꯧꯕꯅꯤꯗ, ꯑꯗꯨꯒ ꯃꯥꯅ ꯀꯝꯗꯧꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯤꯕ? ꯑꯩꯉꯣꯟꯗꯁꯨ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ꯫ ꯌꯥꯝꯅ ꯊꯥꯖꯗꯦ ꯃꯥꯒꯤ ꯃꯑꯣꯡꯁꯦ꯫ ꯑꯩꯅꯗꯤ ꯃꯥꯒꯤ ꯐꯅꯕ ꯇꯧꯕꯤꯔꯤ, ꯃꯥꯅꯗꯤ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯆꯠꯈ꯭ꯔꯤꯁꯤꯕꯣ꯫ ꯐꯔꯦ, ꯆꯠꯈ꯭ꯔꯕꯗꯤ ꯆꯠꯈ꯭ꯔꯦꯗꯅ, ꯑꯩꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯒꯅꯤ? ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯨꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯊꯕꯛ ꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯌꯣꯝꯄꯥꯛ ꯄꯥꯏꯗꯨꯅ ꯊꯕꯛ ꯁꯨꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝꯅꯁꯨ ꯍꯧꯈꯤꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯁꯥꯔꯕ ꯅꯨꯡꯁꯥꯁꯨ ꯌꯥꯛꯄ ꯃꯈꯩ ꯁꯥꯒꯠꯂꯛꯏ꯫ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯂꯦꯞꯇꯨꯅ ꯂꯧꯇꯥꯡꯁꯪꯂꯣꯝꯗ ꯂꯥꯛꯇꯨꯅ ꯄꯣꯊꯥꯔꯝꯃꯤ ꯑꯔꯨꯕ꯫ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯑꯋꯥꯕꯗꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯃꯈꯜ ꯁꯨꯅ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯑꯦꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯆꯟꯅꯨꯄꯤ ꯊꯝꯕꯥꯜꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯔꯨꯕꯗꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗ ꯃꯆꯟꯅꯨꯄꯤꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯝꯈꯤꯗꯦ꯫ ꯊꯝꯕꯥꯜ ꯃꯕꯨꯡ ꯑꯁꯤꯅ ꯎꯪꯗꯨꯅ ꯐꯝꯂꯤꯕꯗꯨ ꯎꯔꯗꯨꯅ ꯆꯪꯂꯛꯇꯨꯅ ꯀꯧꯔꯝꯃꯤ, ꯗꯗꯥ, ꯇꯥꯕ꯭ꯔꯣ? ꯀꯩꯗꯧꯔꯒꯦ ꯎꯪꯗꯨꯅ ꯐꯝꯂꯤꯁꯤꯕꯣ? ꯊꯕꯛ ꯁꯨꯕꯒꯤ ꯋꯥꯔꯤꯔꯕꯣ? ꯑꯔꯨꯕ ꯈꯪꯀꯧ ꯀꯧꯔꯛꯄ ꯑꯗꯨꯗ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯦ, ꯏꯕꯦꯝꯃ, ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯂꯝꯃꯤꯕ? ꯅꯕꯨꯡꯗꯤ ꯎꯍꯧ ꯂꯥꯛꯍꯧꯗꯦ꯫ ꯅꯪꯕꯨ ꯑꯩ ꯀꯧꯕ ꯂꯥꯛꯂꯤꯕ꯭ꯔꯣ? ꯍꯌꯦꯡꯈꯩꯗꯤ ꯅꯊꯟꯇ ꯂꯥꯛꯀꯅꯨꯀꯣ, ꯃꯇꯝꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤ꯫ ꯊꯝꯕꯥꯜ ꯍꯥꯏꯐꯦꯠ ꯅꯣꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯗꯗꯥ, ꯎꯪꯂꯒ ꯐꯝꯂꯝꯃꯦ, ꯑꯗꯨꯗ ꯀꯔꯥꯏꯗꯒꯤ ꯑꯩ ꯂꯥꯛꯄ ꯎꯔꯅꯤꯒꯦ? ꯑꯩꯈꯣꯏꯗꯤ ꯁꯣꯝꯗ ꯀꯩꯗꯧꯔꯕꯅꯣ ꯆꯥꯛ ꯆꯥꯕꯒ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯉꯥꯏꯅꯔꯤ꯫ ꯑꯗꯨꯒ ꯀꯔꯤ ꯈꯜꯂꯤꯅꯣ ꯃꯪꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯥꯛꯑꯣ ꯆꯠꯁꯦ, ꯃꯇꯝꯁꯨ ꯊꯦꯡꯉꯦ, ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯕꯛꯇꯣ ꯁꯨꯔꯣꯕ꯫ ꯃꯆꯟꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨꯗ ꯑꯔꯨꯕꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯍꯩꯃꯥ, ꯑꯉꯥꯎꯕꯤꯁꯤꯗꯤ, ꯑꯩꯁꯨ ꯊꯕꯛ ꯁꯨꯕꯅꯤꯅ ꯋꯥꯗꯅ ꯉꯥꯏꯍꯥꯛ ꯐꯝꯕꯅꯤꯅꯦ, ꯃꯪꯕ ꯅꯠꯇꯦ꯫ ꯐꯔꯦ, ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯃꯥꯡ ꯊꯥꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜꯅ ꯃꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯏ꯫ ꯑꯔꯨꯕꯅ ꯍꯤꯡꯒꯣꯜ ꯑꯗꯨꯗꯒꯤ ꯈꯔ ꯊꯣꯛꯂꯛꯄꯒ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯆꯟꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯈꯥ ꯇꯥꯅ ꯂꯥꯛꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯊꯣꯡꯒꯥꯟ ꯃꯄꯥ ꯌꯧꯔꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯊꯝꯕꯥꯜꯅ ꯃꯕꯨꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯤꯗꯣꯛꯄꯤꯗꯨꯅ ꯊꯝꯕꯤꯔꯤ꯫ ꯑꯔꯨꯕꯁꯨ ꯆꯥꯛꯁꯪ ꯑꯗꯨꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯂꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯄꯥꯟ ꯁꯨꯃꯥꯡꯗ ꯐꯛ ꯐꯤꯗꯥ ꯑꯃ ꯊꯥꯔꯗꯨꯅ ꯐꯝꯂꯒ ꯅꯣꯕꯥꯞ ꯈꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯄꯣꯛꯄꯤ ꯃꯃꯥ ꯁꯅꯥꯔꯩꯁꯨ ꯃꯆꯥꯅꯨꯄꯤꯅ ꯍꯩ ꯈꯣꯛꯇꯨꯅ ꯐꯝꯂꯤꯕ ꯎꯔꯗꯨꯅ ꯆꯪꯂꯛꯏ꯫ ꯊꯝꯕꯥꯜꯁꯨ ꯃꯃꯥꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯀꯧꯁꯤꯜꯂꯤ ꯃꯃꯥꯕꯨ꯫ ꯑꯁꯨꯝ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯅꯣꯕꯥꯞꯁꯨ ꯆꯥꯔꯝꯃꯤ꯫ ꯑꯔꯨꯕꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯏ꯫ ꯆꯪꯂꯛꯏ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯁꯨ꯫ ꯐꯝꯗꯨꯅ ꯍꯩ ꯃꯁꯨꯡ ꯑꯃ ꯂꯧꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯆꯥꯅ ꯆꯥꯅ
ꯑꯔꯨꯕꯅ ꯋꯥꯔꯤ ꯁꯥꯔꯛꯈꯤ ꯂꯧꯇꯥꯡꯁꯪꯒꯤ ꯃꯇꯥꯡꯗ꯫ ꯑꯍꯥꯟꯕꯗ ꯀꯔꯤ ꯀꯔꯤ ꯑꯦꯟꯖꯥꯡ ꯃꯈꯜ ꯊꯥꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯦꯡꯅꯔꯛꯈꯤꯕ ꯏꯔꯥꯏꯂꯩꯃꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯂꯤꯔꯝꯈꯤ꯫ ꯃꯆꯟꯅꯨꯄꯤ ꯊꯝꯕꯥꯜꯅ ꯋꯥꯔꯤ ꯑꯗꯨꯕꯨ ꯉꯛꯅ ꯇꯥꯔꯝꯕꯗꯒꯤ ꯃꯕꯨꯡꯗ ꯃꯗꯨꯕꯨ ꯑꯁꯦꯡꯕꯒꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯈꯤ꯫ ꯑꯔꯨꯕꯁꯨ ꯄꯨꯝꯅꯃꯛ ꯑꯆꯨꯝꯕ ꯋꯥ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯕꯨ ꯚꯥꯞ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯃꯥ ꯁꯅꯥꯔꯩ ꯃꯊꯥ ꯁꯥꯕꯒꯨꯝꯅ ꯂꯩꯔꯤ꯫ ꯊꯣꯛꯂꯤꯕ ꯃꯆꯥꯅꯨꯄꯥꯒꯤ ꯃꯐꯝꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯌꯥꯕꯃꯛ ꯑꯃ ꯃꯁꯤꯒꯤ ꯈꯜꯂꯨꯕꯗ ꯍꯦꯟꯅ ꯈꯟꯖꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯔꯨꯕꯗ ꯋꯥꯐꯝꯁꯤ ꯃꯄꯥꯕꯨꯡꯗꯁꯨ ꯇꯝꯈꯤꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯇꯁꯦꯡꯅꯃꯛ ꯎꯍꯧꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯂꯩꯀꯥꯏ ꯃꯤꯁꯤꯡꯗꯁꯨ ꯍꯪꯈꯤꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯨꯝꯂꯝꯕ ꯇꯥꯔꯕꯗꯤ ꯃꯤꯁꯛꯁꯤꯡꯗꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒ ꯇꯥꯟꯅꯔꯒ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯇꯧꯁꯤ꯫ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯃꯔꯥꯜꯒꯤ ꯆꯩꯔꯥꯛꯇꯨꯁꯨ ꯄꯤꯁꯤ꯫ ꯇꯥꯍꯩ ꯎꯍꯩꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯔꯨꯕꯗ꯫ ꯑꯁꯨꯝꯅ ꯋꯥꯐꯝꯁꯤꯡꯁꯤ ꯈꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯍꯥꯏꯅꯔꯤꯉꯩ ꯑꯔꯨꯕꯒꯤ ꯃꯄꯥꯕꯨꯡ ꯇꯣꯝꯕꯨꯡꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯤ꯫ ꯊꯝꯕꯥꯜꯅ ꯃꯄꯥꯕꯨꯡ ꯎꯔꯗꯨꯅ ꯀꯧꯔꯔꯤ꯫ ꯇꯣꯝꯕꯨꯡꯁꯨ ꯃꯆꯥꯅꯨꯄꯤꯅ ꯀꯧꯔꯤꯕꯗꯨ ꯈꯨꯝꯂꯝꯗꯨꯅ ꯆꯪꯂꯛꯂꯒ ꯐꯝꯂꯔꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯅꯣ ꯅꯃꯥꯅꯆꯥ ꯅꯣꯏ ꯑꯍꯨꯝꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯅꯥꯔꯩꯅ ꯃꯆꯥꯅꯨꯄꯥꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯂꯤꯔꯛꯄ ꯍꯧꯔꯛꯏ꯫ ꯇꯣꯝꯕꯨꯡꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯇꯝꯂꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯕꯒꯤ ꯇꯨꯡꯗ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯐꯝꯁꯤꯡꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯔꯨꯕꯅꯁꯨ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤ ꯑꯆꯨꯝꯕꯃꯛꯅꯤ ꯍꯥꯏꯈꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯋꯥꯔꯤ ꯈꯔꯁꯨ ꯁꯥꯟꯅꯔꯝꯃꯤ ꯃꯈꯣꯏ ꯄꯨꯟꯅ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯔꯨꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯇꯧꯅꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯍꯧꯅꯔꯒ ꯋꯥ ꯂꯥꯡꯗꯨꯅ ꯂꯝꯕꯤꯗ ꯆꯠꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯅꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯀꯔꯤ ꯀꯩꯗꯧꯕ ꯌꯥꯎꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯈꯔ ꯉꯥꯡꯅꯔꯤ꯫ ꯑꯔꯨꯕꯒꯤ ꯃꯄꯥꯕꯨꯡꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯨꯈꯤꯒꯦ, ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕ ꯖꯥꯠꯅꯣ ꯌꯦꯡꯂꯨꯈꯤꯒꯦ, ꯅꯣꯏ ꯏꯁꯤꯡ ꯆꯥꯛ ꯆꯥꯕ ꯍꯧꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ꯫ ꯑꯔꯨꯕꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛꯁꯨ ꯍꯧꯒꯠꯇꯨꯅ ꯃꯄꯥꯕꯨꯡꯅ ꯊꯣꯛꯈ꯭ꯔꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯣꯝꯗꯅ ꯊꯝꯕꯥꯜꯒ ꯁꯅꯥꯔꯩꯒꯗꯤ ꯀꯔꯤꯕꯨ ꯇꯧꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤꯕ ꯃꯄꯥ ꯃꯆꯥꯗꯨ ꯊꯣꯡꯒꯥꯟ ꯐꯥꯎꯕ ꯌꯧꯁꯜꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯁꯤꯗ ꯂꯝꯕꯤꯗ ꯀꯅꯥꯁꯨ ꯆꯠꯄ ꯎꯔꯝꯈꯤꯗꯦ꯫ ꯇꯣꯝꯕꯨꯡ ꯑꯃꯗꯤ ꯑꯔꯨꯕꯁꯨ ꯑꯉꯛꯄ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯃꯄꯥ ꯃꯆꯥ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯔꯛꯈꯤꯕ ꯃꯤꯌꯥꯝ ꯇꯤꯟꯗꯨꯅ ꯂꯥꯛꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯇꯧꯕꯇꯕꯨ ꯊꯣꯡꯒꯥꯟ ꯃꯌꯥ ꯑꯁꯤꯁꯨ ꯈꯔ ꯃꯝꯂꯞ ꯇꯧꯏ꯫ ꯊꯥꯁꯤꯒꯤ ꯊꯥꯕꯜꯅ ꯈꯔ ꯉꯥꯜꯂꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯔꯕꯒꯤ ꯇꯨꯡꯗ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥꯗꯨ ꯊꯣꯡꯒꯥꯟ ꯑꯗꯨꯗꯒꯤ ꯆꯪꯂꯛꯏ꯫ ꯈꯔ ꯈꯖꯤꯛ ꯆꯪꯂꯛꯇ ꯉꯥꯏꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯗꯨꯗ ꯃꯄꯥ ꯃꯆꯥ ꯑꯅꯤꯃꯛ ꯆꯞ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯂꯩꯀꯥꯏ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯋꯥ ꯂꯥꯡꯗꯨꯅ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯔꯨꯕ ꯑꯃ ꯊꯣꯛꯄꯒꯨꯝ ꯂꯥꯛꯄ ꯃꯥꯟꯈꯤꯕ ꯈꯣꯟꯖꯦꯜꯗꯨ ꯑꯃꯨꯛ ꯇꯥꯔꯛꯈꯤ꯫ ꯃꯄꯥ ꯃꯆꯥ ꯌꯦꯡꯅꯗꯨꯅ ꯑꯃꯨꯛ ꯂꯩ꯫ ꯉꯛꯇꯨꯅ ꯋꯥꯈꯟꯗ ꯈꯟꯖꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯃꯛ꯫ ꯍꯧꯖꯤꯛꯇ ꯊꯣꯡꯒꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯔꯕꯅꯤ, ꯑꯗꯨꯒ ꯑꯃꯨꯛ ꯀꯔꯣꯝꯗꯒꯤ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜꯅꯣ? ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯎꯗꯕꯒꯤꯔ, ꯃꯣꯏꯅ ꯃꯄꯥ ꯑꯁ꯭ꯋꯥꯏꯗ ꯌꯧꯁꯤꯜꯂꯛꯇꯕꯒꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯑꯣꯟ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯩꯀꯥꯏ ꯃꯤꯑꯣꯏꯁꯤꯡꯒꯤ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯊꯣꯡꯒꯥꯟ ꯃꯄꯥ ꯑꯁ꯭ꯋꯥꯏꯗ ꯈꯔ ꯈꯖꯤꯛ ꯅꯛꯁꯜꯂꯛꯄꯒꯨꯝꯕ ꯇꯧꯏ꯫ ꯃꯇꯝ ꯑꯁꯤꯗ ꯇꯣꯝꯕꯨꯡꯅ ꯃꯆꯥꯅꯨꯄꯥ ꯑꯔꯨꯕꯗ ꯑꯃꯨꯛꯇꯪꯒ ꯊꯣꯛꯂꯒ ꯌꯦꯡꯂꯨꯁꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯧꯅꯔꯗꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤ꯫ ꯂꯥꯛꯃꯤꯟꯅꯔꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯧꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯔꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯆꯞ ꯆꯥꯅ꯫ ꯌꯦꯡꯂꯝꯃꯤ ꯂꯝꯕꯤ ꯁꯣꯔꯣꯛꯁꯤꯗ ꯀꯅꯥꯕꯨ ꯑꯣꯏꯔꯕ ꯖꯥꯠꯅꯣ ꯍꯥꯏꯕꯒꯨꯝꯅ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯌꯦꯡꯂꯕ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯥꯛꯈꯤꯗꯦ꯫ ꯇꯧꯔꯤꯕ ꯄꯨꯝꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯃꯄꯥ ꯃꯆꯥ ꯌꯦꯡꯅꯗꯨꯅ ꯑꯃꯨꯛ ꯂꯩ꯫ ꯃꯗꯨꯗꯒꯤ ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯔꯅꯤ, ꯆꯪꯂꯁꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛ ꯊꯣꯡꯒꯥꯟ ꯑꯁꯤꯗꯒꯤ ꯆꯪꯂꯛꯏ꯫ ꯈꯔ ꯆꯪꯂꯛꯄꯗ ꯁꯨꯃꯥꯡ ꯃꯄꯥ ꯑꯗꯨꯋꯥꯏ ꯌꯧꯁꯤꯜꯂꯛꯇꯨꯅ ꯆꯪꯂꯛꯄꯅ ꯌꯨꯝ ꯃꯥꯡꯒꯣꯟ ꯙꯥꯔꯤ ꯌꯧꯁꯤꯜꯂꯛꯇꯨꯅ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯟꯅ ꯆꯪꯂꯛꯏ ꯑꯔꯨꯕꯅ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯣꯝꯕꯨꯡ ꯆꯪꯂꯛꯏ꯫ ꯌꯨꯝꯗꯨꯒꯤ ꯊꯣꯡꯗꯨ ꯍꯦꯛ ꯂꯣꯟꯒꯦ ꯇꯧꯕꯒ ꯁꯨꯃꯥꯡ ꯃꯌꯥ ꯑꯗꯨꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤ ꯑꯃ ꯂꯦꯞꯄꯒꯨꯝꯕ ꯇꯧꯏ꯫
ꯇꯣꯝꯕꯨꯡ ꯃꯗꯨꯗ ꯍꯥꯏꯔꯞ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯋꯥꯈꯟꯗ ꯈꯜꯂꯛꯏ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯄꯨ ꯁꯨꯃꯥꯡꯁꯤꯗ ꯀꯅꯥꯕꯨ ꯂꯥꯛꯂꯒ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯑꯩꯒꯤ ꯃꯤꯠꯁꯤꯅꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯚꯥꯞꯅ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ? ꯑꯁꯤ ꯈꯟꯗꯨꯅ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯨꯃꯥꯡ ꯃꯌꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒꯨꯝꯅ ꯎꯔꯤꯕꯗꯨꯒꯤ ꯁꯛꯐꯝ ꯁꯕꯥꯟ ꯑꯗꯨꯅ ꯇꯨꯡꯂꯣꯝꯗ ꯈꯣꯡꯊꯥꯡ ꯈꯔ ꯈꯖꯤꯛ ꯍꯟꯈ꯭ꯔꯒ ꯃꯃꯥꯏ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯠꯈꯤꯕꯒꯨꯝ ꯇꯧꯔꯤꯕꯗꯨ ꯎꯔꯝꯈꯤ꯫ ꯇꯣꯝꯕꯨꯡꯅ ꯃꯇꯝ ꯑꯁꯤꯗ ꯍꯧꯅ ꯂꯥꯎꯗꯨꯅ ꯀꯅꯥꯅꯣ ꯃꯗꯨꯗ ꯆꯠꯂꯤꯕꯗꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯨꯝꯂꯛꯇꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯀꯔꯤꯅꯣ ꯃꯁꯤꯕꯨ? ꯃꯤ ꯑꯣꯏꯔꯒꯗꯤ ꯈꯨꯝꯐꯝ ꯊꯣꯛꯄꯅꯤ ꯃꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯁꯤꯜꯂꯤ꯫ ꯑꯔꯨꯕꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯇꯣꯝꯕꯨꯡꯅ ꯃꯆꯥꯅꯨꯄꯥꯗ ꯋꯥꯔꯤꯗꯨ ꯂꯤꯔꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯊꯣꯡꯒꯥꯟ ꯃꯌꯥꯗ ꯆꯠꯂꯤꯕꯗꯨ꯫ ꯑꯔꯨꯕꯁꯨ ꯃꯗꯨꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗ ꯊꯝꯕꯥꯜꯒ ꯃꯃꯥ ꯁꯅꯥꯔꯩꯒꯗꯤ ꯃꯄꯥꯝꯆꯥꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤ ꯌꯦꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯒ ꯃꯃꯥ ꯁꯅꯥꯔꯩꯒꯗꯤ ꯃꯄꯥꯝꯆꯥꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤ ꯌꯦꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯝꯆꯥ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯇꯧ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯪꯂꯝꯃꯤ꯫ ꯊꯝꯕꯥꯜꯒ ꯁꯅꯥꯔꯩꯒꯅ ꯑꯔꯨꯕꯗ ꯌꯦꯡꯂꯝꯃꯤ ꯊꯣꯡꯒꯥꯟ ꯃꯌꯥꯗ ꯆꯠꯂꯤꯕꯗꯨ꯫ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯁꯅꯥꯔꯩꯗꯤ ꯑꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯂꯔꯤ꯫ ꯊꯝꯕꯥꯜꯁꯨ ꯑꯗꯨꯃꯉꯥꯏ ꯑꯁꯤꯃꯛꯅꯤ ꯈꯟꯗꯨꯅ ꯌꯦꯡꯂꯤꯕ꯫ ꯃꯈꯣꯏ ꯃꯔꯤꯃꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯁꯕꯥꯟ ꯃꯨꯔꯇꯤ ꯑꯃꯗ ꯆꯠꯂꯤꯕꯗꯨ ꯈꯪꯍꯧꯗꯅ ꯈꯪꯃꯥꯡ ꯍꯦꯛ ꯃꯥꯡꯈꯤ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ꯫ ꯊꯝꯕꯥꯜꯒ ꯁꯅꯥꯔꯩꯒꯗꯤ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯈꯔ ꯍꯦꯟꯅ ꯑꯀꯤꯕ ꯄꯥꯈꯠꯄ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯑꯔꯨꯕꯒ ꯇꯣꯝꯕꯨꯡꯒꯗꯤ ꯑꯀꯤꯕꯗꯤ ꯍꯥꯏꯐꯦꯠ ꯐꯥꯎꯔꯕꯁꯨ ꯇꯁꯦꯡꯅꯃꯛ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯕꯅ ꯊꯣꯏꯅ ꯃꯗꯨꯗ ꯈꯟꯖꯤꯜꯂꯨꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯊꯣꯛꯂꯤꯕꯗꯨ ꯎꯔꯨꯕꯗ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯣꯝꯕꯨꯡꯅ ꯃꯄꯥꯟꯗ ꯀꯨꯏꯅ ꯂꯩꯔꯒꯨꯝꯁꯤ ꯆꯪꯂꯁꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯇꯣꯝꯕꯨꯡꯅ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯗꯨ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯄꯨꯝꯕ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯗꯨ ꯇꯣꯛꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜꯒ ꯁꯅꯥꯔꯩꯒꯗꯤ ꯄꯨꯟꯅ ꯃꯃꯥ ꯃꯆꯥ ꯍꯤꯞꯃꯤꯟꯅꯔꯤ꯫ ꯃꯈꯣꯏꯅ ꯎꯈ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯃꯛ ꯈꯪꯈꯤꯗꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯨ ꯃꯥꯟꯕ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯥꯡꯈ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯕꯨ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯃꯤꯔ ꯂꯥꯏꯔ? ꯆꯞ ꯆꯥꯕ ꯑꯣꯏꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯥꯟꯅꯔꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯃꯛ꯫ ꯇꯨꯝꯊꯕ ꯌꯥꯗ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯑꯔꯨꯕꯁꯨ ꯑꯗꯨꯃꯛ ꯈꯜꯂꯤꯕꯅꯤ꯫ ꯃꯄꯥꯕꯨꯡ ꯇꯣꯝꯕꯨꯡꯁꯨ ꯀꯔꯤꯕꯨ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯊꯥꯖꯗꯕ ꯑꯉꯛꯄ ꯊꯧꯗꯣꯛꯁꯤꯡꯁꯤ ꯑꯩꯒꯤ ꯌꯨꯝꯃꯛꯇꯗ ꯊꯣꯛꯂꯔꯦ꯫ ꯏꯆꯥꯁꯤꯡꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯩꯅꯔꯤꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕꯁꯨ ꯇꯨꯝꯊꯕ ꯌꯥꯅꯗꯅ ꯑꯗꯨꯃꯛ ꯂꯩꯅꯔꯤ꯫ ꯐꯃꯨꯡꯗ ꯆꯪꯖꯔꯕꯁꯨ ꯍꯤꯞꯊꯕꯗꯤ ꯑꯗꯨꯃꯛ ꯏꯌꯥ ꯌꯥꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯅ ꯃꯇꯝꯁꯨ ꯍꯧꯈ꯭ꯔꯗꯨꯅ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯍꯧꯒꯠꯅꯔꯛꯇꯨꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯇꯧꯅꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯃꯄꯥꯕꯨꯡ ꯇꯣꯝꯕꯨꯡꯅ ꯃꯆꯥꯅꯨꯄꯥ ꯑꯔꯨꯕꯗ ꯂꯧꯇꯥꯡꯁꯪꯗ ꯆꯠꯅꯕ ꯇꯧꯔꯣ, ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯒꯦ, ꯍꯤꯡꯒꯣꯜꯗ ꯊꯥꯒꯗꯕ ꯑꯦꯟꯖꯥꯡ ꯅꯥꯄꯤꯈꯩꯁꯨ ꯌꯥꯝꯅ ꯋꯥꯠꯂꯤ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤ꯫ ꯑꯔꯨꯕꯁꯨ ꯃꯌꯨꯝꯗꯒꯤ ꯄꯟꯊꯕ ꯇꯧꯗꯅ ꯃꯥꯅ ꯄꯨꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯂꯧꯇꯥꯡꯁꯪ ꯆꯠꯅꯕꯒꯤꯗꯃꯛ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯧꯇꯥꯡꯁꯪ ꯌꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯊꯕꯛ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯄꯣꯠꯂꯝ ꯄꯨꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯅꯕ ꯍꯧꯔꯝꯈꯤ꯫ ꯑꯁꯨꯝ ꯊꯕꯛ ꯈꯔ ꯁꯨꯕ ꯍꯧꯔꯛꯄꯒ ꯅꯨꯡꯁꯥꯁꯨ ꯌꯥꯛꯄ ꯃꯈꯩ ꯁꯥꯒꯠꯂꯛꯏ꯫ ꯑꯔꯨꯕꯅ ꯅꯨꯡꯁꯥꯁꯨ ꯁꯥꯒꯠꯂꯛꯂꯦ, ꯀꯣꯛꯇ ꯌꯦꯠꯅꯅꯕ ꯀꯣꯛꯌꯦꯠ ꯐꯤ ꯑꯃ ꯂꯧꯔꯨꯔꯒ ꯈꯟꯗꯨꯅ ꯆꯪꯂꯛꯏ ꯂꯧꯇꯥꯡꯁꯪ ꯃꯅꯨꯡꯗ꯫ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯃꯀꯣꯛꯇ ꯀꯣꯛꯌꯦꯠ ꯐꯤ ꯑꯃ ꯌꯦꯠꯂꯗꯨꯅ ꯊꯕꯛ ꯁꯨꯕ ꯍꯧꯔꯝꯈꯤ꯫ ꯑꯔꯨꯕ ꯊꯕꯛ ꯀꯟꯕꯅ ꯁꯥꯔꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯒ ꯑꯃꯠꯇ ꯆꯪꯗꯕ ꯃꯈꯩ ꯍꯣꯠꯅꯔꯤ꯫ ꯀꯔꯣꯝꯗꯒꯤꯅꯣ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯦ꯫ ꯃꯗꯨꯗ ꯊꯕꯛ ꯁꯨꯔꯝꯕꯗꯒꯤ ꯃꯃꯥꯏ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯂꯥꯞꯇꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯊꯕꯛ ꯁꯨꯕꯗꯨꯒꯤ ꯊꯣꯛꯂꯛꯂꯒ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝ ꯅꯛꯁꯜꯂꯛꯄꯗ ꯏꯔꯥꯏꯂꯩꯃ ꯑꯣꯏꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯂꯥꯛꯂꯤ ꯏꯔꯥꯏꯂꯩꯃꯒꯤ ꯃꯥꯏꯒꯩ ꯇꯝꯅ꯫ ꯃꯇꯝ ꯑꯁꯤꯗ ꯏꯔꯥꯏꯂꯩꯃꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯛꯁꯤꯜꯂꯛꯏ ꯑꯔꯨꯕꯒꯤ ꯃꯅꯥꯛ ꯇꯝꯅ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯅꯔꯒ ꯂꯩꯔꯝꯈꯤ꯫ ꯏꯔꯥꯏꯂꯩꯃꯁꯨ ꯋꯥꯔꯤ ꯍꯧꯗꯣꯛꯄ ꯉꯝꯗ ꯂꯩꯔꯤ꯫ ꯑꯔꯨꯕꯅ ꯋꯥꯔꯤ ꯁꯥꯔꯛꯏ꯫ ꯏꯔꯥꯏꯂꯩꯃ,
ꯅꯪ ꯉꯔꯥꯡꯗꯤ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯦ. ꯀꯔꯤꯒꯤꯅꯣ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯤꯕꯗꯤ? ꯑꯔꯨꯕꯒꯤ ꯋꯥ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯏꯔꯥꯏꯂꯩꯃꯅ, ꯏꯕꯨꯡ, ꯑꯩꯁꯨ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯦ, ꯑꯗꯣ ꯁꯥꯎꯔꯅꯨ ꯍꯥꯏꯔꯝꯗ꯭ꯔꯦ. ꯅꯆꯟꯁꯨ ꯃꯗꯨꯒꯤꯗꯃꯛ ꯁꯦꯡꯗꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯑꯩꯕꯨ ꯏꯕꯨꯡꯅ ꯀꯟꯕꯤꯈꯤꯕꯅꯤ. ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯏꯕꯨꯡꯒꯤ ꯂꯃꯟꯗꯤ ꯀꯥꯎꯖꯔꯣꯏ ꯅꯆꯟꯅ. ꯑꯔꯨꯕꯅ ꯋꯥꯍꯩ ꯑꯁꯤꯗ ꯍꯥꯏꯐꯝ ꯈꯪꯗ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗꯕ ꯃꯈꯩ, ꯉꯥꯏꯍꯥꯛ ꯇꯧꯐꯝ ꯑꯃ ꯈꯪꯗꯕ ꯃꯈꯩ ꯃꯃꯥꯏ ꯂꯨꯛꯊꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯂꯩꯔꯤ. ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯩꯔꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯍꯣꯏꯗ, ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯃꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯃꯇꯦꯡ ꯇꯧꯕꯗꯨꯅꯤ. ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ. ꯑꯗꯣ ꯑꯩꯒꯤꯗ ꯁꯨꯝ ꯂꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯏꯔꯥꯏꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ. ꯏꯕꯨꯡꯒꯤꯗ ꯀꯣꯏꯔꯛꯄꯅꯦ. ꯑꯔꯨꯕꯅ, ꯑꯣ, ꯑꯗꯣ ꯃꯇꯝꯁꯦ ꯌꯥꯝ ꯐꯠꯇꯦ, ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯅꯊꯟꯇ ꯆꯠꯀꯅꯨ. ꯗꯤ ꯆꯪꯂꯨꯔꯁꯦ ꯂꯥꯛꯑꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯏ ꯏꯔꯥꯏꯂꯩꯃꯒ ꯄꯨꯟꯅ. ꯃꯗꯨꯗꯒꯤ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯤ. ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯈꯤ. ꯏꯔꯥꯏꯂꯩꯃꯅ ꯑꯔꯨꯕꯗ ꯋꯥꯔꯤ ꯍꯧꯔꯛꯏ. ꯏꯕꯨꯡ, ꯃꯐꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯊꯕꯛ ꯁꯨꯗꯨꯅ ꯍꯤꯡꯒꯣꯜ ꯀꯣꯏꯔꯛꯄꯁꯦ? ꯑꯔꯨꯕꯅ, ꯈꯔꯗꯤ ꯀꯨꯏꯔꯦ ꯍꯥꯏꯕ ꯌꯥꯏ. ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯦꯟꯖꯥꯡ ꯅꯥꯄꯤ ꯊꯥꯗꯨꯅ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯍꯧꯔꯛꯈꯤ. ꯍꯧꯖꯤꯛꯅ ꯅꯕꯨꯡꯅ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯜꯂꯦ. ꯑꯗꯨꯕꯨ ꯍꯣꯠꯅꯗꯕꯗꯤ ꯌꯥꯗꯦ ꯈꯟꯗꯨꯅ ꯇꯧꯔꯤꯕꯁꯤꯅꯤ. ꯏꯔꯥꯏꯂꯩꯃꯅ, ꯏꯕꯨꯡ, ꯌꯥꯝ ꯐꯩꯌꯦ, ꯍꯣꯠꯅꯒꯗꯕꯅꯦ. ꯑꯁꯨꯝꯅꯊꯕꯛ ꯆꯤꯜꯍꯥꯎ ꯊꯤꯗꯅ ꯑꯐꯪ ꯑꯐꯪꯕ ꯁꯨꯗꯅ ꯍꯣꯠꯅꯔꯤꯕꯁꯦ ꯅꯆꯟꯗꯤ ꯌꯥꯝ ꯊꯥꯒꯠꯂꯤꯕꯅꯤ. ꯑꯗꯣ ꯅꯆꯟꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ, ꯅꯣꯡꯃ ꯑꯃꯨꯛ ꯀꯣꯏꯊꯣꯔꯛꯀꯦ. ꯑꯔꯨꯕꯅ, ꯂꯥꯛꯇ ꯉꯥꯏꯔꯤ ꯀꯩꯅꯣ, ꯉꯥꯏꯍꯥꯛ ꯂꯩꯈꯣꯗꯅ. ꯅꯣꯡ ꯐꯥꯗꯣꯛ ꯀꯣꯏꯔꯛꯄꯅꯤ ꯈꯜꯂꯒ ꯅꯕꯨꯡꯅ ꯅꯪꯕꯨ ꯌꯨꯝꯗ ꯊꯕꯛ ꯂꯩꯍꯧꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯍꯥꯏꯔꯝꯗꯅ ꯊꯣꯛꯂꯛꯄ꯭ꯔꯣ? ꯏꯔꯥꯏꯂꯩꯃꯅ, ꯏꯕꯨꯡ, ꯌꯨꯝꯗ ꯏꯃꯥ ꯃꯊꯟꯇ ꯂꯩꯍꯧ ꯇꯧꯕꯅꯦ. ꯁꯥꯎꯔꯅꯨ. ꯍꯌꯦꯡꯗꯤ ꯅꯆꯟꯅ ꯏꯕꯨꯡꯒꯤ ꯆꯥꯅ ꯊꯛꯅꯕ, ꯍꯩꯊꯥ ꯄꯣꯊꯥ ꯑꯣꯏꯅꯕ ꯈꯔ ꯈꯖꯤꯛ ꯉꯝꯖꯕ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯄꯨꯔꯛꯇꯨꯅ ꯂꯥꯛꯆꯔꯒꯦ. ꯑꯔꯨꯕꯅ, ꯌꯥꯔꯦ ꯌꯥꯔꯦ, ꯄꯨꯔꯛꯀꯅꯨ. ꯅꯕꯨꯡꯅ ꯄꯥꯝꯕꯗꯤ ꯅꯪꯅ ꯂꯥꯛꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯗꯨꯅꯤ. ꯑꯗꯣ ꯑꯁ꯭ꯋꯥꯏ ꯐꯥꯎꯗꯪ ꯊꯤꯟꯗꯣꯛꯀꯦ. ꯑꯗꯨꯗꯤ ꯌꯥꯏꯗꯅ? ꯏꯔꯥꯏꯂꯩꯃꯅ, ꯍꯣꯏ ꯌꯥꯏꯌꯦ ꯏꯕꯨꯡ. ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ, ꯑꯔꯨꯕꯒ ꯂꯣꯏꯅꯅ. ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯤꯡꯒꯣꯜ ꯀꯣꯏꯐꯝꯗꯒꯤ ꯈꯔ ꯈꯖꯤꯛ ꯂꯥꯞꯅ ꯊꯤꯟꯗꯣꯔꯛꯏ ꯑꯔꯨꯕꯅ. ꯃꯇꯝ ꯑꯁꯤꯗ ꯏꯔꯥꯏꯂꯩꯃ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒꯦ, ꯏꯕꯨꯡꯁꯨ ꯂꯩꯍꯧꯔꯣ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯑꯔꯨꯕꯁꯨ ꯏꯔꯥꯏꯂꯩꯃꯅ ꯍꯟꯈꯤꯕ ꯃꯥꯏꯀꯩꯗꯨ ꯌꯦꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ. ꯑꯃꯨꯛ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯂꯧꯇꯥꯡꯁꯪꯂꯣꯝꯗ ꯂꯥꯛꯈꯤ. ꯍꯜꯂꯛꯏ ꯃꯥꯁꯨ, ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯥꯛꯏ. ꯑꯁꯨꯝ ꯌꯧꯁꯜꯂꯛꯇꯨꯅ ꯆꯪꯂꯛꯏ ꯂꯧꯇꯥꯡꯁꯪ ꯍꯤꯡꯒꯣꯜ ꯃꯅꯨꯡꯗ. ꯃꯈꯥ ꯇꯥꯅ ꯊꯕꯛ ꯁꯨꯊꯕ ꯍꯧꯔꯝꯈꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯊꯕꯛ ꯁꯨꯕꯁꯨ ꯂꯣꯏꯁꯤꯜꯂꯒ ꯑꯔꯨꯕ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯍꯜꯂꯛꯂꯦ. ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯄꯣꯊꯥꯔꯝꯈꯤ. ꯃꯇꯝꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯝꯃꯤ. ꯃꯆꯟꯅꯨꯄꯤ ꯊꯝꯕꯥꯜꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯔꯨꯕꯒ ꯃꯄꯥꯕꯨꯡ ꯇꯣꯝꯕꯨꯡꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯌꯥꯏ ꯀꯥ ꯑꯁꯤꯗ. ꯃꯇꯝ ꯑꯁꯤꯗ ꯑꯔꯨꯕꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯔꯩꯁꯨ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯑꯗꯨꯗ ꯌꯥꯎꯁꯤꯜꯂꯝꯈꯤ. ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯌꯥꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯒ ꯃꯥꯡꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ. ꯋꯥꯔꯤ ꯑꯁꯨꯝ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯕ ꯇꯨꯡꯗ ꯊꯝꯕꯥꯜꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯦ, ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯀꯥ ꯑꯁꯤꯗ ꯀꯧꯕ ꯆꯪꯂꯛꯏ. ꯄꯨꯟꯅ ꯆꯪꯃꯤꯟꯅꯈꯤ ꯆꯥꯛꯁꯪꯂꯣꯝꯗ. ꯆꯥꯕ ꯊꯛꯄꯁꯨ ꯂꯣꯏꯅꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈꯤꯗꯨꯅ ꯇꯨꯝꯊꯅꯈꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯑꯔꯨꯕ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯤ ꯂꯧꯇꯥꯡꯁꯪꯗ ꯆꯠꯅꯕꯒꯤꯗꯃꯛ. ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯧꯇꯥꯡꯁꯪ ꯌꯧꯔꯗꯨꯅꯊꯕꯛ ꯁꯨꯕꯁꯨ ꯍꯧꯔꯝꯈꯤ. ꯃꯇꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯃꯥꯅ ꯊꯕꯛ ꯀꯟꯅ ꯁꯨꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗ ꯏꯔꯥꯏꯂꯩꯃ ꯂꯥꯛꯂꯝꯈꯤ. ꯆꯪꯂꯛꯏ ꯍꯤꯡꯒꯣꯜ ꯑꯁꯤꯗ. ꯑꯔꯨꯕꯕꯨ ꯀꯧꯔꯔꯤ ꯏꯔꯥꯏꯂꯩꯃꯅ. ꯏꯕꯨꯡ, ꯑꯩ ꯂꯥꯛꯑꯦ. ꯑꯔꯨꯕꯅ, ꯍꯩꯃꯥ, ꯆꯪꯂꯛꯑꯣ, ꯐꯝꯁꯦ ꯂꯥꯛꯑꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯔꯥꯏꯂꯩꯃꯕꯨ ꯀꯧꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯝꯃꯤ. ꯃꯥꯁꯨ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯐꯝꯂꯝꯃꯤ. ꯏꯔꯥꯏꯂꯩꯃꯅ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕ ꯍꯩꯊꯥ ꯄꯣꯊꯥꯕꯗ ꯆꯥꯕꯗ ꯌꯥꯝꯅ ꯍꯥꯎꯔꯗꯕ ꯍꯩ ꯔꯥ ꯈꯔ ꯌꯥꯎꯔꯤ. ꯃꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯑꯔꯨꯕꯗ ꯄꯤꯔꯝꯃꯤ. ꯃꯗꯨꯕꯨ ꯂꯧꯁꯤꯟꯗꯨꯅ ꯆꯥꯔꯝꯃꯤ ꯑꯔꯨꯕꯅ. ꯃꯗꯨꯗ ꯏꯔꯥꯏꯂꯩꯃꯅ ꯑꯔꯨꯕꯅ ꯊꯋꯥꯏ ꯇꯥꯅ ꯆꯥꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯇꯝ ꯑꯁꯤꯗ ꯑꯔꯨꯕꯅ ꯆꯥꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨ ꯎꯔꯝꯈꯤ. ꯍꯥꯏꯔꯞ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯏꯔꯥꯏꯂꯩꯃꯗ. ꯏꯔꯥꯏꯂꯩꯃ, ꯅꯪꯁꯨ ꯆꯥꯎꯋꯣ. ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ.
ꯆꯥꯛꯅꯒ ꯂꯥꯝꯕꯒ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯍꯩꯁꯤꯡꯁꯦ ꯑꯩꯅ ꯄꯥꯝꯕ ꯉꯥꯛꯇ ꯅꯪꯁꯨ ꯌꯥꯏꯍꯦ ꯅꯕꯨꯡꯒꯤ ꯑꯄꯥꯝꯕ ꯐꯖꯅ ꯈꯪꯉꯤꯀꯣ ꯋꯥꯍꯩ ꯑꯁꯤꯗ ꯏꯔꯥꯏꯂꯩꯃ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝ ꯃꯃꯣꯟ ꯃꯤꯅꯣꯛ ꯃꯆꯥ ꯑꯃ ꯇꯝꯂꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯅꯆꯟꯗꯤ ꯌꯥꯔꯅꯤꯌꯦ ꯏꯕꯨꯡꯒꯤ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄꯅꯤ ꯍꯥꯎꯇ꯭ꯔꯕꯣ ꯑꯔꯨꯕ ꯋꯥꯍꯩ ꯑꯁꯤꯗꯗꯤ ꯀꯩꯅꯣꯝ ꯈꯜꯂꯛꯄꯒꯨꯝ ꯇꯧꯏ ꯃꯊꯃꯣꯏꯗ ꯖꯥꯠ ꯖꯥꯠ ꯐꯥꯎꯖꯤꯜꯂꯛꯏ ꯑꯗꯨꯕꯨ ꯐꯥꯊꯩ ꯊꯦꯝꯖꯤꯟꯖꯩ ꯍꯦ ꯊꯃꯣꯏ ꯅꯪꯁꯨ ꯋꯥꯔꯛꯄ ꯉꯝꯗꯕꯒꯤ ꯃꯇꯧꯒꯨꯝ ꯑꯃꯨꯛꯇ ꯇꯧꯔꯛꯈꯤꯅꯨ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯑꯗꯨꯃꯛ ꯏꯔꯥꯏꯂꯩꯃꯅ ꯄꯨꯔꯛꯂꯤꯕ ꯍꯩꯊꯥ ꯄꯣꯊꯥꯁꯤꯡꯗꯨ ꯑꯃꯠꯇ ꯂꯦꯝꯍꯟꯗꯕ ꯃꯈꯩ ꯆꯥꯊꯣꯛꯂꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯤꯗ ꯍꯤꯡꯒꯣꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗꯨ ꯄꯨꯝꯕ ꯀꯣꯏꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯑꯔꯨꯕꯗ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯏꯕꯨꯡ ꯅꯆꯟꯁꯨ ꯍꯦꯟꯖꯥꯡꯁꯤꯡꯁꯦ ꯏꯁꯤꯡ ꯈꯔ ꯆꯥꯏꯕꯤꯒꯦ ꯌꯥꯔꯣꯏꯗ꯭ꯔꯣ ꯏꯕꯨꯡꯒꯤ ꯑꯋꯥꯕꯁꯦ ꯅꯆꯟꯗꯤ ꯌꯦꯡꯕ ꯉꯝꯖꯗꯦ ꯑꯗꯨꯅ ꯏꯕꯨꯡꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯒꯦ ꯇꯧꯕꯅꯤ ꯑꯔꯨꯕꯅ ꯌꯥꯏ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯊꯕꯛ ꯐꯔꯤꯅꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯌꯥꯝ ꯀꯟꯅ ꯇꯧꯔꯨꯅꯨꯀꯣ ꯅꯪ ꯋꯥꯍꯟꯅꯤꯡꯗꯦꯕ ꯏꯔꯥꯏꯂꯩꯃꯅ ꯍꯣꯏ ꯏꯕꯨꯡ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯤꯡꯒꯣꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯄꯨꯝꯕꯗ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯑꯁꯤꯗ ꯏꯁꯤꯡ ꯆꯥꯏꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯍꯤꯡꯒꯣꯜ ꯑꯁꯤꯗ ꯍꯧꯔꯤꯕ ꯏꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯗꯨ ꯏꯁꯤꯡ ꯆꯥꯏꯕ ꯍꯧꯔꯛꯏ ꯏꯔꯥꯏꯂꯩꯃꯅ ꯃꯇꯝ ꯑꯁꯤꯗ ꯑꯔꯨꯕꯁꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯁꯨ ꯊꯕꯛ ꯁꯨꯕ ꯍꯧꯔꯝꯃꯤ ꯑꯁꯨꯝ ꯃꯈꯣꯏ ꯑꯅꯤꯃꯛ ꯉꯥꯏꯍꯥꯛꯇꯤ ꯃꯥꯒꯤ ꯊꯕꯛ ꯁꯨꯅꯗꯨꯅ ꯂꯩꯔꯝꯈꯤ ꯏꯔꯥꯏꯂꯩꯃꯁꯨ ꯏꯁꯤꯡ ꯆꯥꯏꯕ ꯂꯣꯏꯔꯝꯗꯨꯅ ꯆꯪꯂꯛꯏ ꯑꯔꯨꯕꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯑꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯑꯔꯨꯕꯅ ꯄꯥꯏꯔꯤꯕ ꯌꯣꯝꯄꯥꯛꯇꯨ ꯂꯩꯄꯥꯛꯇ ꯌꯥꯟꯒꯦ ꯍꯥꯏꯒꯠꯂꯛꯄꯗ ꯏꯔꯥꯏꯂꯩꯃꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯌꯥꯟꯒꯦ ꯇꯧꯔꯝꯕ ꯑꯗꯨ ꯂꯩꯕꯥꯛꯇꯨ ꯇꯣꯛꯂꯗꯨꯅ ꯌꯣꯝꯄꯥꯛꯇꯨ ꯍꯥꯏꯒꯠꯇꯨꯅ ꯂꯩꯔꯒ ꯌꯦꯡꯂꯤ ꯃꯨꯟꯅ ꯏꯔꯥꯏꯂꯩꯃꯗ ꯃꯗꯨꯗ ꯏꯔꯥꯏꯂꯩꯃꯁꯨ ꯑꯔꯨꯕꯒꯤ ಮಿꯠꯌꯦꯡ ꯑꯗꯨꯗ ꯏꯀꯥꯏꯗꯨꯅ ꯃꯥꯏꯊꯣꯡꯗꯨ ꯉꯥꯡꯁꯤꯜꯂꯛꯄꯒꯨꯝ ꯏꯀꯥꯏ ꯆꯪꯁꯤꯜꯂꯛꯏ ꯑꯔꯨꯕꯅ ꯌꯣꯝꯄꯥꯛꯇꯨ ꯊꯝꯗꯨꯅ ꯏꯔꯥꯏꯂꯩꯃꯗ ꯍꯥꯏꯔꯛꯏ ꯏꯔꯥꯏꯂꯩꯃ ꯅꯪꯁꯨ ꯋꯥꯔꯝꯂꯅꯤ ꯏꯕꯨꯡꯒꯤꯗ ꯂꯥꯛꯂꯕꯅꯤꯅ ꯑꯗꯣ ꯋꯥꯕ꯭ꯔꯣ ꯅꯪꯕꯣ ꯏꯔꯥꯏꯂꯩꯃꯅ ꯋꯥꯗꯦꯗ ꯏꯕꯨꯡ ꯑꯔꯨꯕꯅ ꯑꯣ ꯐꯩ ꯑꯗꯨꯗꯤ ꯏꯕꯨꯡꯁꯨ ꯊꯕꯛ ꯑꯁꯨꯝ ꯁꯨꯊꯒꯦ ꯏꯆꯟꯁꯨ ꯅꯕꯨꯡ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯌꯦꯡꯕ ꯇꯥꯔꯦꯅꯦ ꯏꯔꯥꯏꯂꯩꯃꯅ ꯏꯕꯨꯡ ꯋꯥꯔꯧꯕꯤꯅꯣ ꯉꯁꯤꯒꯤꯗꯤ ꯅꯆꯟꯁꯨ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯒꯦ ꯏꯃꯥꯗꯣ ꯃꯊꯟꯇ ꯂꯩꯍꯧꯋꯦ ꯑꯔꯨꯕꯅ ꯍꯣꯏꯅꯦ ꯅꯕꯨꯡꯗꯤ ꯀꯥꯎꯔꯨꯔꯦ ꯐꯔꯦꯅꯦ ꯂꯩꯍꯧꯕ ꯇꯥꯔꯦꯅꯦ ꯉꯁꯤꯗꯤ ꯊꯤꯟꯗꯣꯛꯂꯔꯣꯏꯒꯦ ꯏꯔꯥꯏꯂꯩꯃꯅ ꯍꯣꯏ ꯏꯕꯨꯡ ꯑꯗꯨꯗꯤ ꯅꯆꯟꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯑꯔꯨꯕꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯆꯪꯂꯛꯏ ꯍꯤꯡꯈꯣꯜꯂꯣꯝꯗ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯁꯨꯕ ꯍꯧꯔꯝꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯊꯕꯛ ꯁꯨꯕꯁꯨ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯔꯨꯕꯁꯨ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯑꯣꯟꯕ ꯍꯥꯏꯕꯗꯨꯅꯤ ꯑꯔꯨꯕꯒ ꯏꯔꯥꯏꯂꯩꯃꯒꯗꯤ ꯃꯕꯨꯡ ꯃꯆꯟꯒꯨꯝꯅ ꯂꯣꯏꯅꯔꯝꯕꯗꯒꯤ ꯃꯃꯩꯗ ꯅꯨꯡꯁꯤꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯈꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝ ꯇꯣꯏꯅ ꯎꯅꯗꯨꯅ ꯂꯣꯏꯅꯗꯨꯅ ꯂꯩꯔꯝꯈꯤ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯃꯇꯝ ꯄꯨꯝꯕꯗ ꯑꯃꯅ ꯑꯃꯕꯨ ꯎꯍꯧꯗꯕꯗ ꯂꯩꯕ ꯉꯝꯅꯔꯝꯈꯤꯗꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯥꯗ ꯑꯋꯥꯠꯄ ꯑꯃꯃꯝ ꯂꯩꯕꯒꯨꯝꯕ ꯇꯧꯅꯩ ꯃꯗꯨꯃꯛꯄꯨ ꯂꯨꯔꯤꯕꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯑꯁꯤꯗ ꯑꯔꯨꯕꯅ ꯇꯥꯔꯝꯈꯤꯗꯦ ꯃꯥꯒꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯧꯇꯥꯡꯁꯪꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯖ ꯅꯣꯝꯖꯕ ꯑꯁꯤꯇꯅꯤ ꯃꯥꯒꯤ ꯃꯊꯧ ꯍꯥꯏꯕꯕꯨ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯏꯔꯥꯏꯂꯩꯃꯒ ꯇꯣꯏꯅ ꯎꯅꯖꯕ ꯃꯁꯤ ꯅꯠꯇꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯪꯂꯝꯈꯤꯗꯦ ꯂꯩꯀꯥꯏ ꯈꯨꯟ ꯑꯁꯤꯗ ꯃꯤꯋꯥ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ ꯑꯔꯨꯕꯒꯤ ꯃꯇꯥꯡꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯡꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ ꯑꯔꯨꯕꯁꯤ ꯃꯥꯒꯤ ꯂꯧꯇꯥꯡꯁꯪ ꯃꯅꯨꯡꯗ ꯃꯊꯟꯇ ꯋꯥ ꯄꯨꯡꯉꯥꯡꯇ ꯉꯥꯡꯖꯕ ꯀꯅꯥꯒ ꯀꯔꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯄꯨꯡꯅꯣꯛꯇ ꯅꯣꯛꯏ ꯃꯥꯒꯤ ꯍꯤꯡꯈꯣꯜ ꯀꯣꯏꯐꯝ ꯑꯣꯏꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯅꯣꯡ ꯐꯥꯗꯣꯛ ꯐꯥꯎꯗꯨꯅ ꯆꯠꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯍꯥꯡꯕꯗꯨꯗ ꯃꯃꯥꯏꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯨꯕꯁꯨ ꯈꯨꯝꯂꯛꯇꯦ ꯃꯁꯤꯕꯨ ꯉꯥꯎꯔ ꯃꯥꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯊꯕꯛ ꯁꯨꯖ ꯅꯣꯝꯖꯕꯗꯤ ꯀꯟꯕꯅꯤ ꯀꯔꯝꯅ ꯋꯥꯈꯜ ꯆꯣꯏꯈꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯉꯥꯡꯅꯔꯝꯈꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯄꯥꯎ ꯑꯁꯤꯁꯨ ꯇꯥꯅꯔꯛꯂꯦ ꯑꯔꯨꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯑꯗꯨꯃꯛꯄꯨ ꯃꯔꯛꯁꯤꯗ ꯌꯥꯝꯅ ꯉꯥꯡꯅꯖꯕꯒꯤ ꯋꯥꯅꯤ ꯑꯔꯨꯕ ꯃꯁꯥꯃꯛꯇꯤ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯗꯕꯃꯛ ꯃꯍꯧꯁꯥꯒꯨꯝ ꯑꯗꯨꯝ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯆꯠꯐꯝ ꯊꯣꯛꯄ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯗꯤ ꯑꯔꯨꯕꯁꯨ ꯃꯌꯨꯝꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯗꯣꯛꯇꯨꯅ ꯁꯥꯔꯝꯈꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯁꯤꯅ ꯉꯥꯡꯅꯔꯤꯕꯁꯤ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯑꯔꯨꯕꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯊꯥꯖꯔꯝꯗꯦ ꯍꯥꯏꯔꯝꯈꯤ
ꯃꯥꯅ ꯄꯨꯝꯅꯃꯛ ꯃꯤꯅꯝꯕꯅꯤ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯃꯥꯒꯤ ꯃꯐꯝꯗ ꯊꯣꯛꯄ ꯂꯩꯇꯦ ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯥꯝꯅ ꯇꯣꯏꯅ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛꯁꯤ ꯇꯣꯏꯅ ꯊꯣꯛꯄ ꯍꯧꯔꯦ꯫ ꯍꯥꯟꯅ ꯏꯃꯨꯡ ꯁꯥꯟꯇꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯔꯨꯕ ꯏꯔꯥꯏ ꯂꯩꯃꯒ ꯅꯨꯡꯁꯤꯅꯔꯨꯕꯗꯒꯤ ꯑꯉꯛꯄ ꯄꯥꯎ ꯀꯌꯥꯁꯨ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯂꯩꯀꯥꯏꯒꯤ ꯒꯟꯖꯥ ꯊꯛꯄ ꯈꯔ ꯄꯨꯜꯂꯝꯃꯤ꯫ ꯑꯔꯨꯕꯒꯤ ꯍꯤꯡꯈꯣꯜꯒ ꯇꯥꯏꯅꯕ ꯖꯒꯥ ꯃꯐꯝ ꯑꯃꯗ ꯐꯝꯂꯒ ꯋꯥꯊꯤ ꯁꯨꯅ ꯍꯧꯅꯔꯛꯏ ꯒꯟꯖꯥꯒꯤ ꯀꯤꯛ ꯈꯔ ꯄꯥꯅꯔꯛꯇꯨꯅ꯫ ꯀꯣꯛꯆꯥꯎꯅ, "ꯏꯇꯥꯎ, ꯉꯁꯤꯗꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯤꯕꯤꯒꯦ, ꯅꯣꯏ ꯃꯨꯟꯅ ꯇꯥꯎꯀꯣ, ꯇꯨ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ"꯫ ꯑꯃꯨꯕꯅ, ꯀꯔꯥꯏꯗꯅꯣ ꯃꯥꯅ ꯇꯨ ꯌꯦꯡꯉꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯇꯥꯎ? ꯃꯌꯥꯝ, ꯀꯣꯛꯆꯥꯎꯅ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣꯕ? ꯃꯥꯂꯪꯕꯅ, "ꯍꯦꯔꯥ, ꯑꯉꯥꯎꯕꯁꯤꯅ ꯉꯥꯡꯕ ꯋꯥꯕꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯥꯁꯤꯜꯂꯨ"꯫ ꯄꯨꯛꯆꯥꯎꯅ, "ꯑꯁ ꯂꯣꯏꯔꯦꯍꯦ, ꯒꯟꯖꯥꯗꯤ ꯊꯛꯄ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ, ꯃꯔꯣꯟ ꯌꯥꯝ ꯂꯣꯟꯅꯔꯛꯂꯦꯗ"꯫ ꯀꯣꯛꯆꯥꯎꯅ, "ꯅꯣꯏꯒꯤꯁꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤ ꯌꯥꯝꯅ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯁꯦ, ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ, ꯇꯨ ꯃꯊꯛꯇ ꯉꯥꯜꯂꯤꯕ ꯇꯣꯔꯆ ꯂꯥꯏꯠ ꯎꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ꯫ ꯌꯥꯝ ꯉꯥꯟꯗ꯭ꯔꯣ? ꯁ꯭ꯋꯥꯏꯒꯤ ꯑꯃꯝꯕꯒ ꯃꯥꯅ ꯂꯣꯏꯅ ꯉꯥꯟꯊꯣꯛꯈ꯭ꯔꯦ"꯫ ꯄꯨꯛꯆꯥꯎꯅ, "ꯀꯔꯥꯏꯅꯣꯅꯦ? ꯑꯣ, ꯎꯔꯦ, ꯑꯁꯤꯗꯤ ꯌꯥꯝ ꯉꯥꯜꯂꯤꯅꯦ, ꯑꯩꯅ ꯈꯟꯕꯗ ꯂꯥꯏꯅ ꯊꯥꯜꯂꯛꯄ ꯇꯣꯔꯆ ꯂꯥꯏꯠ ꯑꯣꯏꯔꯝꯅꯤ, ꯍꯥꯍꯥꯍꯥ"꯫ ꯑꯃꯨꯕꯅ, "ꯍꯣꯏꯅꯦ, ꯌꯥꯝ ꯉꯥꯜꯂꯤꯅꯦ, ꯃꯉꯥꯟꯁꯦ ꯃꯦꯗ ꯏꯟ ꯆꯥꯏꯅꯥꯗꯤ ꯃꯥꯟꯗꯦ, ꯂꯥꯏꯠꯁꯤ ꯌꯥꯝꯅ ꯉꯥꯜꯂꯤ, ꯃꯁꯤ ꯑꯩꯅ ꯈꯟꯕꯗ ꯃꯦꯗ ꯏꯟ ꯃꯅꯤꯄꯨꯔꯒꯤ ꯃꯥꯜꯂꯤ, ꯃꯁꯤ ꯁꯥꯔꯛꯂꯤꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯁꯤꯒꯤ ꯃꯄꯨꯗꯣ ꯍꯦꯍꯦ"꯫ ꯃꯥꯂꯪꯕꯅ, "ꯅꯣꯏꯅ ꯌꯥꯝ ꯉꯥꯜꯂꯤ ꯍꯥꯏꯔꯤꯕ ꯇꯣꯔꯆ ꯂꯥꯏꯠꯄꯨ ꯀꯔꯥꯏꯅꯣ ꯑꯝꯇꯕꯨ ꯌꯦꯡꯒꯦꯅꯦ, ꯑꯩꯅ ꯈꯟꯕꯗ ꯅꯣꯏꯒꯤꯗꯣ ꯇꯣꯔꯆ ꯂꯥꯏꯠꯀꯤ ꯃꯉꯥꯜꯗꯤ ꯑꯣꯏꯔꯝꯃꯣꯏꯗ, ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯣꯏꯔꯝꯅꯤ"꯫ ꯀꯣꯛꯆꯥꯎꯅ, "ꯂꯣꯏꯔꯦꯍꯦ, ꯍꯧꯖꯤꯛꯄꯨ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯉꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯀꯥꯏꯅ, ꯆꯠꯂꯨꯅꯦꯍꯦ, ꯑꯉꯥꯎꯕꯁꯤꯗꯤ, ꯇꯣꯔꯆ ꯂꯥꯏꯠ, ꯈꯪꯉꯕꯣ"꯫ ꯑꯃꯨꯕꯅ, "ꯌꯥꯔꯦ ꯇꯣꯛꯑꯣ, ꯅꯣꯏ ꯋꯥꯔꯤꯁꯦ ꯕꯤꯠ ꯌꯥꯝꯅ ꯂꯩꯇꯦ ꯑꯋꯣꯏꯕ꯫ ꯁꯦ, ꯑꯩ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯔꯛꯀꯦ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯔꯨꯕꯗꯣ, ꯃꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯑꯁꯦꯡꯕ ꯌꯥꯝ ꯐꯕ ꯑꯉꯥꯡꯅꯤ, ꯀꯃꯥꯏꯅ ꯁꯣꯟꯅꯣ ꯐꯣꯟꯅꯣ ꯆꯨꯈꯤꯕꯅꯣ ꯈꯪꯗ꯭ꯔꯦ, ꯃꯊꯟꯇ ꯋꯥꯔꯤ ꯄꯪꯁꯥꯗ ꯁꯥꯏꯌꯦꯅ ꯃꯌꯥꯝꯅ ꯋꯥ ꯌꯥꯝ ꯉꯥꯡꯅꯩꯅꯦ, ꯅꯣꯏꯗꯤ ꯇꯥꯗ꯭ꯔꯣ"꯫ ꯄꯨꯛꯆꯥꯎꯅ, "ꯀꯔꯥꯏꯗꯒꯤꯅꯣꯗ, ꯑꯗꯨꯇꯁꯨ ꯅꯠꯇꯦ, ꯃꯥꯗꯤ ꯃꯊꯟꯇ ꯄꯨꯡꯅꯣꯛꯇ ꯅꯣꯛꯏ ꯍꯥꯏꯅꯦ, ꯑꯩꯒꯤ ꯁꯨꯃꯥꯏꯅ, ꯍꯦꯍꯦꯍꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯣꯟꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯈꯠꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯅꯣꯛꯂꯝꯕ, ꯉꯥꯡꯅꯔꯝꯕ ꯄꯨꯝꯕꯁꯨ ꯆꯞ ꯂꯦꯞꯅꯗꯨꯅ ꯂꯩꯅꯈꯤꯔꯝꯃꯤ꯫ ꯐꯨꯛ ꯍꯧꯒꯠꯅꯔꯛꯇꯨꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯅꯩ꯫ ꯃꯈꯣꯏ ꯃꯉꯥꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯁꯨ ꯎꯔꯝꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝ ꯐꯝꯗꯨꯅ ꯒꯟꯖꯥ ꯊꯛꯄ ꯍꯧꯔꯝꯈꯤ꯫ ꯀꯔꯣꯝꯗꯒꯤꯅꯣ ꯑꯃꯨꯛꯁꯨ ꯂꯩꯇꯨꯝ ꯑꯃꯅ ꯊꯣꯝꯖꯤꯜꯂꯛꯏ꯫ ꯊꯛꯂꯝꯕ ꯒꯟꯖꯥꯗꯨ ꯇꯣꯛꯂꯒ ꯑꯃꯨꯛꯀꯁꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯅꯩ꯫ ꯑꯗꯨꯁꯨ ꯀꯅꯥꯝ ꯍꯦꯛ ꯂꯩꯔꯝꯗꯦ꯫ ꯑꯃꯨꯕꯅ ꯒꯟꯖꯥ ꯑꯃꯨꯛ ꯁꯦꯝꯂꯒ ꯊꯛꯄ ꯍꯧꯔꯛꯏ꯫ ꯃꯥꯅ ꯃꯊꯪ ꯒꯟꯖꯥꯒꯤ ꯀꯪꯀꯔꯗꯨ ꯂꯥꯟꯁꯤꯜꯂꯝꯃꯤ꯫ ꯑꯃꯅ ꯊꯛꯄ ꯂꯣꯏꯕꯒ ꯑꯃꯅ ꯑꯃꯨꯛ ꯊꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯒꯟꯖꯥ ꯀꯟꯅ ꯊꯛꯂꯤꯉꯩ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯝꯍꯥꯡ ꯑꯃꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯌꯥꯝ ꯍꯧꯅ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯃꯈꯣꯏꯁꯨ ꯒꯟꯖꯥꯒꯤ ꯀꯤꯛꯅꯒ ꯄꯥꯜꯂꯛꯄꯒ ꯈꯔ ꯉꯥꯎꯅꯔꯛꯄꯒ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯛꯄꯗꯤ ꯂꯦꯞꯂꯝꯈꯤꯗꯦ꯫ ꯀꯣꯛꯆꯥꯎꯅ ꯒꯟꯖꯥ ꯌꯧꯔꯕ ꯀꯪꯀꯔꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯆꯤꯟꯗ ꯊꯝꯗꯨꯅ ꯐꯨꯠ ꯆꯤꯡꯏ꯫ ꯃꯩꯔꯤ ꯉꯥꯡꯕ ꯃꯈꯩ ꯆꯤꯡꯂꯒ ꯃꯩꯈꯨ ꯋꯪ ꯂꯥꯎꯅ ꯊꯥꯗꯣꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯒꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯂꯨꯈꯝꯗ ꯈꯨꯄꯥꯛ ꯃꯈꯣꯜ ꯍꯧꯅ ꯐꯥꯛ ꯂꯥꯎꯅ ꯊꯥꯖꯤꯜꯂꯛꯏ꯫ ꯀꯣꯛꯆꯥꯎ ꯒꯟꯖꯥ ꯈꯔꯒ ꯆꯤꯡꯂꯨꯕꯒ ꯅꯤꯁꯥ ꯍꯦꯟꯅ ꯗꯨꯝ ꯄꯥꯡꯈꯠꯂꯛꯇꯨꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯥꯅ ꯑꯃꯨꯛ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯉꯤ, ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯃꯤꯠꯀ ꯑꯝꯇ ꯄꯥꯡꯕ ꯉꯝꯗ ꯎꯏꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗ ꯇꯧꯔꯤꯕꯗꯨ ꯀꯔꯤꯝꯇ ꯎꯗ ꯈꯪꯗ ꯃꯈꯩ ꯒꯟꯖꯥꯒꯤ ꯀꯤꯛꯅ ꯃꯀꯣꯛꯇ ꯀꯥꯎꯔꯛꯄꯅ ꯅꯤꯁꯥ ꯄꯥꯟꯗꯨꯅ ꯃꯥꯂꯪ ꯇꯔꯪꯗ ꯇꯥꯎꯗꯨꯅ ꯂꯩꯅꯔꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯋꯥ ꯂꯥꯡꯒ ꯑꯃꯠꯇ ꯉꯥꯡꯗ ꯃꯈꯩ ꯂꯩꯅꯔꯝꯈꯤ꯫ ꯃꯈꯣꯏꯅ ꯄꯨꯜꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯎꯖꯥꯎ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯈꯔꯁꯨ ꯍꯧꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯎꯖꯥꯎ ꯎꯔꯦꯜ ꯑꯁꯤꯗꯒꯤ ꯐꯟꯗꯣꯔꯛꯂꯤꯕ ꯃꯁꯥ ꯃꯔꯦꯡꯁꯤꯡꯗꯨꯗꯒꯤ ꯎꯅꯥ ꯋꯥꯅꯥ ꯈꯔ ꯈꯖꯤꯛ ꯀꯟꯅ ꯅꯤꯛꯈꯠꯂꯛꯏ, ꯃꯈꯣꯜꯁꯨ ꯌꯥꯝ ꯍꯧꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯃꯤꯠ ꯈꯪꯁꯤꯡ-ꯁꯤꯡꯅꯔꯛꯇꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯅꯔꯛꯇꯨꯅ ꯊꯣꯛꯅꯔꯛꯏ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤ ꯃꯄꯥꯜ ꯑꯃꯗ ꯌꯧꯁꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯄꯨꯟꯅ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯩ ꯑꯁꯨꯝꯅ, "ꯍꯧꯖꯤꯛꯀꯤꯗꯣ ꯀꯤꯀꯣ, ꯑꯁꯦꯡꯕ ꯃꯇꯨꯡ ꯃꯅꯥꯎ ꯐꯝꯕ ꯌꯥꯕ ꯖꯒꯥ ꯅꯠꯇꯦ,
ꯍꯥꯏꯅꯗꯨꯅ ꯑꯁꯨꯝ ꯂꯝꯕꯤꯗ ꯍꯥꯏꯔꯣꯝ ꯇꯧꯅꯗꯨꯅ ꯂꯥꯛꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄ ꯑꯁꯤꯗ ꯃꯈꯣꯏꯅ ꯆꯠꯂꯤꯉꯩ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯅꯔꯛꯄꯒꯨꯝꯕ ꯇꯧꯏ꯫ ꯃꯗꯨꯗ ꯃꯈꯣꯏ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯅꯩ, ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯀꯤꯕ ꯐꯥꯎꯅꯔꯛꯇꯨꯅ ꯄꯪꯀꯤꯗ ꯀꯤꯅꯔꯛꯄꯒꯨꯝꯕ ꯇꯧꯏ꯫ ꯃꯃꯥꯏꯗ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯒꯟꯖꯥ ꯊꯛꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯀꯤꯕ ꯐꯥꯎꯅꯔꯛꯇꯨꯅ ꯄꯪꯀꯤꯗ ꯀꯤꯅꯔꯛꯄꯒꯨꯝꯕ ꯇꯧꯏ꯫ ꯃꯃꯩꯗ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯆꯠꯅ ꯂꯨꯔꯤꯕꯗꯤ ꯒꯟꯖꯥ ꯊꯛꯄꯁꯤꯗ ꯍꯦꯟꯅ ꯉꯥꯎꯔꯛꯄ ꯇꯥꯔꯕꯗꯤ ꯃꯃꯤꯠꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯔꯛꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯌꯦꯡꯅꯔꯨꯕꯗ ꯃꯃꯤꯠꯇ ꯑꯀꯤꯕ ꯄꯣꯠꯁꯛ ꯑꯃꯃꯝ ꯎꯔꯛꯏ꯫ ꯒꯟꯖꯥꯒꯤ ꯅꯤꯁꯥꯅ ꯉꯥꯎꯔꯛꯄꯒꯤ ꯃꯈꯣꯡꯗꯨ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯍꯥꯏꯔꯗꯨꯅ ꯊꯥꯡꯂꯤ ꯈꯣꯡꯊꯥꯡꯁꯨ꯫ ꯑꯀꯣꯟꯕꯗ ꯃꯈꯣꯏ ꯃꯉꯥꯃꯛ ꯀꯞꯅꯔꯛꯏ, ꯃꯈꯣꯜ ꯍꯧꯅ ꯀꯞꯈꯠꯂꯛꯏ꯫ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ, ꯑꯩꯒꯤ ꯃꯤꯠꯇ ꯚꯨꯠ ꯎꯔꯦ, ꯂꯥꯏ ꯎꯔꯦ ꯍꯥꯏꯗꯨꯅ ꯑꯃꯗ ꯄꯉꯥꯡꯗ ꯉꯥꯡꯅꯩ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯋꯥ ꯈꯔꯁꯨ ꯍꯧꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯁꯥꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯍꯨꯝꯗꯠꯂꯛꯏ꯫ ꯄ꯭ꯔꯣꯛ ꯂꯥꯎꯕ ꯃꯈꯩ ꯊꯦꯛꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯃꯉꯥꯃꯛ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯗꯨꯅ ꯆꯦꯟꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛ ꯐꯕ ꯑꯃꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯈꯔ ꯂꯝꯕꯤꯗ ꯆꯠꯂꯝꯕꯗꯒꯤ ꯃꯈꯣꯏꯕꯨ ꯀꯧꯁꯤꯟꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯈꯤ꯫ ꯃꯈꯣꯏꯁꯨ ꯋꯥꯔꯤꯁꯤꯡꯗꯨ ꯐꯖꯗ꯭ꯔꯕꯁꯨ ꯂꯣꯏꯅ ሊꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯂꯩꯀꯥꯏ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯤꯟꯕꯤꯈꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤꯔꯕꯒꯤ ꯃꯇꯨꯡꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯋꯥ ꯑꯃꯁꯨ ꯉꯥꯡꯅꯔꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯑꯊꯦꯡꯕ ꯃꯇꯝꯗ ꯂꯝꯕꯤꯗ ꯀꯩꯗ ꯍꯜꯂꯛꯄ ꯌꯥꯎꯕ ꯃꯤꯑꯣꯏꯁꯤꯡꯗ ꯇꯝꯅꯕ ꯄꯣꯠꯆꯩ ꯂꯪꯁꯤꯜꯂꯛꯄ ꯑꯃꯗꯤ ꯃꯤꯒꯤ ꯂꯨꯈꯝꯗ ꯈꯨꯄꯥꯛꯅ ꯊꯥꯕ, ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯃꯤꯒꯤ ꯁꯕꯥꯟ ꯃꯨꯔꯇꯤꯗ ꯂꯦꯞꯂꯝꯂꯒ ꯃꯥꯡꯈꯤꯕ, ꯌꯨꯝꯂꯛꯇ ꯀꯩꯗ ꯃꯤꯌꯥꯝ ꯄꯨꯜꯂꯒ ꯂꯥꯛꯄ ꯃꯥꯟꯕꯒꯤ ꯃꯈꯣꯜꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯏ ꯍꯥꯏꯅꯁꯨ ꯉꯥꯡꯅꯈꯤ꯫ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯔꯨꯕꯒꯤ ꯃꯔꯝꯗꯁꯨ ꯂꯩꯀꯥꯏ ꯃꯤꯑꯣꯏꯁꯤꯡꯅ ꯉꯥꯡꯅꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯃꯌꯥꯝꯅ ꯃꯥꯕꯨ ꯎꯕꯗ ꯍꯪꯒꯣꯏꯕ, ꯑꯀꯤꯕ ꯄꯣꯛꯄꯁꯨ ꯌꯥꯎꯅꯔꯦ꯫ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯅꯔꯛꯈꯤ꯫ ꯃꯔꯝꯗꯤ ꯑꯔꯨꯕꯅ ꯃꯥꯒꯤ ꯂꯧꯇꯥꯡꯁꯪꯗ ꯊꯕꯛ ꯁꯨꯅ ꯃꯤ ꯂꯩꯇꯕ ꯖꯒꯥꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯉꯥꯡꯕ, ꯋꯥꯔꯤ ꯁꯥꯟꯅꯕ, ꯀꯅꯥꯒ ꯀꯔꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯃꯥꯕꯨ ꯎꯔꯨꯕ ꯂꯩꯀꯥꯏ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯑꯉꯛꯄ ꯐꯪꯅ ꯌꯦꯡꯅꯕ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯀꯤ ꯇꯨꯖꯨꯡꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯒ ꯊꯣꯛꯁꯤꯜꯂꯛꯄ, ꯍꯦꯟꯅ ꯗꯨꯝ ꯃꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯕꯒꯨꯝꯕ ꯇꯧꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯕꯁꯤ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯑꯔꯨꯕꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡꯅ ꯃꯆꯥꯕꯨ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯕꯤꯔꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯐꯥꯎꯕ ꯑꯃ ꯅꯦꯛꯂꯗꯨꯅ ꯃꯌꯨꯝꯗ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯕꯒꯤ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯂꯝꯈꯤ꯫ ꯂꯥꯏ ꯈꯨꯔꯝꯕ ꯑꯁꯤꯗ ꯑꯃꯥꯏꯕꯅ ꯍꯥꯏꯕꯤꯔꯝꯈꯤ, ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯁꯥꯗ ꯊꯋꯥꯏ ꯑꯃꯅ ꯌꯦꯠꯇꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯕꯨ ꯈꯔ ꯃꯈꯩꯗꯤ ꯂꯥꯏꯇꯥꯏꯅꯔꯒꯦ, ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯐꯖꯅ ꯈꯣꯏꯔꯝꯗꯕꯗꯤ ꯌꯥꯗꯦ, ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯉꯥꯎꯅ ꯐꯩꯅ ꯆꯠꯈꯤꯕꯁꯨ ꯌꯥꯅ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤ ꯇꯥꯔꯕꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯔꯨꯕ ꯈꯪꯍꯟꯗ ꯑꯃꯥꯏꯕ ꯑꯁꯤꯕꯨ ꯑꯃꯨꯛꯁꯨ ꯀꯧꯔꯗꯨꯅ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯈꯤ꯫ ꯑꯃꯥꯏꯕ ꯑꯁꯤꯅ ꯑꯔꯨꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯝꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃꯁꯨ ꯁꯥꯔꯝꯈꯤ꯫ ꯇꯧꯕꯇꯕꯨ ꯑꯔꯨꯕ ꯃꯁꯥꯃꯛꯇꯤ ꯃꯥꯒ ꯐꯝꯃꯤꯟꯅꯔꯤꯕ ꯃꯤꯁꯛꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ, ꯏꯆꯝ ꯆꯝꯅ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯤ ꯑꯃꯕꯨ ꯐꯖꯅ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯈꯛꯇꯅꯤ꯫ ꯑꯔꯨꯕ ꯂꯩꯀꯥꯏ ꯃꯤꯅ ꯉꯥꯡꯅꯔꯤꯕ ꯄꯨꯝꯕꯁꯤ ꯈꯪꯂꯕꯁꯨ ꯃꯥꯒꯤ ꯃꯅꯥꯗ ꯍꯥꯞꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯥꯒ ꯄꯨꯟꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕ ꯏꯔꯥꯏꯂꯩꯃꯕꯨ ꯃꯌꯥꯝꯅ ꯉꯥꯡꯅꯖꯔꯤꯕꯁꯤ ꯊꯥꯖꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯃꯥꯏꯕ ꯑꯁꯤꯅ ꯊꯦꯝ ꯅꯧꯗꯨꯅ ꯃꯥꯕꯨ ꯚꯥꯞ ꯇꯥꯅꯕ ꯋꯥꯔꯤ ꯅꯤꯡꯊꯤꯅ ꯁꯥꯕꯤꯔꯝꯈꯤ꯫ ꯃꯃꯩꯗ ꯈꯪꯂꯛꯂꯦ ꯑꯔꯨꯕꯁꯨ ꯃꯥꯒ ꯐꯝꯃꯤꯟꯅꯗꯨꯅ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯔꯤꯕ ꯑꯍꯟꯁꯤ ꯑꯃꯥꯏꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯗꯨꯗꯒꯤ ꯑꯔꯨꯕꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯄꯣꯛꯄꯤꯕ ꯃꯃꯥꯅ ꯈꯝꯂꯝꯈꯤ꯫ ꯃꯗꯨꯗꯁꯨ ꯌꯥꯔꯝꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯎ, ꯑꯩꯅ ꯆꯠꯄ ꯂꯝꯕꯤꯗ ꯅꯣꯏ ꯀꯅꯥꯝꯇꯅ ꯑꯌꯦꯠꯄ ꯄꯤꯒꯅꯨ ꯍꯥꯏꯔꯝꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯉꯥꯡꯅꯔꯤꯉꯩ ꯃꯆꯟꯅꯨꯄꯤ ꯊꯝꯕꯥꯜꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯝꯕꯕꯨ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯕꯤꯔꯝꯈꯤ꯫ ꯃꯤꯅꯝꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯒꯨꯝ ꯅꯥꯄꯜ ꯀꯥꯔꯗꯨꯅ ꯃꯥꯅ ꯈꯜꯂꯤꯕ ꯑꯗꯨꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯨꯛꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯑꯁꯦꯡꯕꯗꯨ ꯃꯥꯒꯤ ꯃꯐꯝꯗ ꯈꯪꯍꯟꯕꯅ ꯐꯔꯦ ꯍꯥꯏꯗꯨꯅ
wari pumbasu lirakhi magi mamangmaktada. Aruba tasengnamak angakpa haibadu oiramki maramdi mana nungsijaribi Irailaimabu Taibangpan asidagi thadokutuna chatkraba misak amani hairabaduda yamna sungaklamki. Masada thajau haiba sungam ngamlamkide. Masidagi hena du makha taraktuna amaiba asina wari mathang mathang lirakhi asumna. Mamangai matam amada lautang sangda thengnakiba migi saru makoktusu hairiba nupi asigini. Nakhoi hingkhol maktada kanagumba mioi kharana hatlaga asiba masa adubu kana khangki ukhidanaba haiduna phumlambani. Thawai asina saphongbadi kuirabani. Nakhoina khangdabana tawbani. Pumnamaksi thawai asina sinkiba ngaktani. Aduga amana numidangi matamda nakhoi pumbana thengnakiba takriba mayamdusu thawai asina mabu kananu haibadu masak khanghalage haiduna nakhoigi yum asida mitam lauduna lakhibani. Adumakpu madusu nakhoina khangdabana maram oraga tumin laisinkhibani. Tawbatabu haujikti nang nasamaksu khangjaro napabunga loina na chasi nakhoina phungkiba saru makok adubu amu tawthoktuna lawthoklaga atopa mafam amada thapna lapna phungkisi natrabadi matam chuppagi oina nahak ngauna phaina chatkibasu yai hairiba wafamsingsi thambirami amaiba ashina aruba tasengnamak thajade adubu imung manungna taksilakpa wafam oibana mahak yadaba ngamde. Madudagi arubana imung manung amadi amaiba asiga punna haunaraduna laklamki lautangsang asida. Aruba thamoi kaina makhutta yompaktu paiduna mamangai matam amada mana phumjinjakhiba saru makoktu lawthoknaba yamna kanna tawri. Ngaihak asum laibaktu tawraba matungda phangba ngamki saru makok adubu. Madubu uruba mikupta mamittagi ihauраktuna chentherai pirang kayasu lepa laitana. Khamba ngamkhidraba pirangsing ado ningba kaina taithokjari. Adubu maraksida hena dum khanjilai mahaki wakhanda asuk nungsibi nangse aiga matam chuppagi oina kainaba taraba haina khanjaduna wajaramki. Asumna tawriba mataw ase yengba ngamdraduna changchilai machanupi thambalna thembiramli kairaba mabungi thamoibu wahai kharana. Apokpi mama ibema sanareisu machagi mafamda thokliba tamlamliba isor mana awaba asibu karino haiduna khanjari. Mapabung tombungsu adu mangai. Hek pokchaba machana ningba kaina tawriba matawdu urubada thamoi sokpa haibadu oiramki. Aruba posak adubu mathada chena konsinjaduna purai lautangsang aduda. Madudagi amaiba asina saru makok asigi phunggadaba maikai yenglamki. Machinda kari na murum soladuna ngaihak lairaba matungda phunggadaba mairam taglakle. Tombungna machanupabu chatlasi posak adubu phumlurasi haiki. Arubasu wafam asida hoi chatlasi pabung haiduna mamittagi pirang kaya susentharaduna mahakna mamang thaduna purakli saru makok adubu. Tombung amadi amaiba arubagi tung induna laklamki. Asum lakpana chingya amagi mapa amada yaushilaki. Matam asida amaiba asina yaure mafam jaga asida phumnaba thorang tawrasi laibaksi tawthokpa hauro haina yathang piraki. Masigi makha tarakpada arubana laibaktu tawba horaki. Ngaihak lairabagi tungda laibaksu tawba loiraduna saru makok adubu phumnaba thorang tawramki. Mamaida phumlamki. Masigi makha tarakpada amaiba asina laison tinson tawduna khoiramba horai. He namu taibang asidaba o mapu magi yathangni he. Ngasi korau nongjada laithau thoram pangthokjage nanai ihakpasu kubiyuko lairamlenda tingamda taibang maktasu itinbadi param kaina chatphadi ironungda idaironda lukro itinlase guru magi yathangni he. Asi haiduna laison tinson tawduna khoiramle. Masigi matungda chatnaba tawrasi haiduna hairamki amaiba asina. Adumakpu arubadi phumliba mafam jaga aduda yengduna adumak leiri. Matam asida arubana wahi khara hairaduna aroiba kainabagi mikup asida. Irailema handak mapokidi aibu warauranu. Aidi nangbu thamoi sengna nungsijakhiba misak amani. Adubu nangi saglotpi saktam asina aina nangbu kanano haibase khangkhidabani. Mathang mapok haibaduma karigumba leiramlabadi mapok langol aduda aikhoi animak amuk hana nungsi panthung waithungnaduna nang aitagi oiba
ꯄꯨꯟꯁꯤ ꯂꯤꯄꯨꯟ ꯑꯃ ꯁꯦꯝꯗꯨꯅ ꯄꯥꯟꯃꯤꯟꯅꯁꯤꯀꯣ꯫ ꯑꯩꯁꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯄ ꯇꯥꯔꯦ꯫ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯂꯝꯂꯒ ꯊꯣꯛꯂꯛꯂꯦ꯫ ꯂꯥꯛꯃꯤꯟꯅꯔꯤ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯧꯇꯥꯡꯁꯪ ꯌꯧꯁꯤꯜꯂꯛꯇꯨꯅ ꯆꯪꯂꯛꯂꯦ꯫ ꯇꯣꯝꯕꯨꯡꯅ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯕꯨꯁꯨ ꯆꯠꯂꯁꯤ ꯍꯥꯏꯔꯝꯈꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯔꯩꯁꯨ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯦ ꯂꯧꯇꯥꯡꯁꯪ ꯑꯁꯤꯗꯒꯤ꯫ ꯑꯃꯨꯛꯁꯨ ꯃꯈꯣꯏ ꯄꯨꯟꯅ ꯊꯣꯛꯂꯛꯏ꯫ ꯑꯃꯨꯛꯁꯨ ꯂꯥꯛꯂꯤ ꯂꯝꯕꯤ ꯑꯁꯤꯗ꯫ ꯋꯥ ꯂꯥꯡꯒ ꯑꯃꯠꯇ ꯉꯥꯡꯅꯗ꯫ ꯑꯁꯨꯝ ꯂꯥꯛꯈꯤꯕꯅ ꯃꯌꯨꯝꯗꯤ ꯌꯧꯁꯜꯂꯛꯂꯦ꯫ ꯆꯪꯂꯛꯇꯨꯅ ꯐꯝꯅꯔꯤ ꯁꯨꯃꯥꯡ ꯗꯥꯔꯤ ꯃꯊꯛ ꯑꯁꯤꯗ ꯃꯈꯣꯏ ꯄꯨꯟꯅ꯫ ꯃꯇꯝ ꯑꯁꯤꯗ ꯑꯔꯨꯕꯒꯤ ꯃꯄꯥꯕꯨꯡ ꯇꯣꯝꯕꯨꯡꯅ ꯑꯃꯥꯏꯕ ꯑꯁꯤꯒꯤ ꯃꯐꯝꯗ ꯗꯈꯤꯅꯥ ꯑꯣꯏꯅ ꯁꯦꯜ ꯈꯔ ꯀꯠꯆꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕ ꯑꯁꯤꯁꯨ ꯇꯣꯝꯕꯨꯡꯅ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯒꯦ ꯈꯨꯔꯥ ꯍꯥꯏꯗꯨꯅ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ ꯊꯣꯡꯒꯥꯜꯂꯣꯝꯗ꯫ ꯁꯣꯝꯗꯅ ꯊꯝꯕꯥꯜ, ꯑꯔꯨꯕ ꯑꯃꯗꯤ ꯁꯅꯥꯔꯩ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯅꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯇꯣꯝꯕꯨꯡꯁꯨ ꯆꯪꯂꯛꯇꯨꯅ ꯂꯥꯛꯂꯦ ꯌꯨꯝ ꯑꯁꯤꯗ꯫ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯈꯔꯁꯨ ꯁꯥꯟꯅꯔꯤ꯫ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯂꯧꯇꯥꯡꯁꯪ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯒꯨꯝꯁꯤ, ꯍꯌꯦꯡ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯦꯞ ꯑꯁꯤꯗ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯥꯟꯅꯒꯨꯝ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ ꯑꯔꯨꯕꯒꯤ ꯏꯃꯨꯡꯁꯨ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫